ꯈ꯭ꯔꯤꯁꯇꯥꯞꯇ 1946 ꯀꯥꯂꯦꯟꯒꯤ 18ꯅꯤ ꯄꯥꯟꯕꯗ ꯁꯥꯔ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ KCSI ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯕꯗ ꯃꯄꯨꯡꯗ ꯆꯍꯤ 63 ꯃꯆꯦꯠꯇ ꯆꯍꯤ 38 ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯂꯒ ꯅꯣꯡꯒꯥꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜ ꯁꯨꯔꯆꯟꯗ꯭ꯔ ꯁꯤꯡ ꯖꯨꯕꯔꯥꯖꯅ ꯃꯄꯥꯏꯕꯨꯡꯉꯣꯅ ꯊꯨꯞꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯅ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯅ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯄꯥꯏꯕꯨꯡꯉꯣꯒ ꯃꯤꯔꯁꯤꯡ ꯃꯍꯥꯔꯥꯖꯅ ꯅꯣꯡꯒꯥꯈ꯭ꯔꯒ ꯆꯍꯤ 10 ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯄꯥꯏꯕꯨꯡꯉꯣꯅ ꯊꯨꯞꯈ꯭ꯔꯒ ꯅꯔꯁꯤꯡꯍꯅ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯍꯤ 2ꯇ ꯃꯉꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ꯫ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯏꯕꯦꯝꯃ 6ꯅ ꯃꯖꯥꯏꯕꯨꯡꯉꯣ 10 ꯄꯣꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯏꯍꯟ ꯍꯟꯕꯤ ꯑꯉꯣꯝ ꯆꯅꯨ ꯃꯍꯥꯔꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯟ ꯍꯟꯕ ꯃꯖꯥꯏꯕꯨꯡꯉꯣ ꯁꯨꯔꯆꯟꯗ꯭ꯔ, ꯊꯝꯕꯧ ꯁꯅꯥ ꯁꯥꯃꯨ ꯍꯟꯖꯕ, ꯄꯀꯥ ꯁꯅꯥ ꯁꯒꯣꯜ ꯍꯟꯖꯕ ꯑꯃꯁꯨꯡ ꯒꯣꯄꯥꯜ ꯁꯅꯥ ꯐꯨꯡꯒꯥ ꯅꯥꯏ ꯁꯪꯂꯥꯛꯄ ꯃꯔꯤ ꯑꯁꯤ ꯄꯣꯛꯏ꯫ ꯏꯕꯦꯝꯃ ꯆꯣꯡꯊꯥꯝ ꯅꯤꯡꯉꯣꯜ ꯅꯍꯥꯅ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯒꯟꯙꯥꯔꯁꯤꯡ ꯄꯣꯛꯏ꯫ ꯒꯟꯙꯥꯔꯁꯤꯡꯗꯤ ꯅꯧꯅ ꯂꯩꯈꯤꯗꯦ꯫ ꯑꯣꯏꯅꯥꯝ ꯆꯅꯨ ꯏꯕꯦꯝꯃꯅ ꯓꯂꯀ꯭ꯔꯤꯇꯤ ꯃꯤꯌꯥꯝꯅ ꯐꯩꯖꯥꯎ ꯁꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯤ ꯄꯣꯛꯏ꯫ ꯆꯣꯡꯊꯥꯝ ꯅꯤꯡꯉꯣꯜ ꯑꯍꯟꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯃꯤꯌꯥꯝꯅ ꯀꯣꯏꯔꯦꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯄꯣꯛꯏ꯫ ꯍꯧꯋꯝ ꯆꯅꯨꯅ ꯑꯉꯧ ꯁꯅꯥ ꯗꯣꯂꯥꯏꯔꯦꯡ ꯍꯟꯖꯕ ꯑꯃꯁꯨꯡ ꯑꯀꯣꯏꯖꯝ ꯅꯤꯡꯉꯣꯜꯅ ꯖꯤꯂꯥꯉꯝꯕ ꯄꯣꯛꯏ꯫ ꯓꯂꯀ꯭ꯔꯤꯇꯤꯅ ꯃꯄꯥꯏꯕꯨꯡꯉꯣꯒꯤ ꯃꯇꯝꯗ ꯁꯥꯃꯨ ꯍꯟꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯧꯅ ꯂꯩꯈꯤꯗꯦ꯫ ꯁꯥꯔ ꯖꯦꯝꯁ ꯖꯣꯟꯁꯇꯣꯟꯅ ꯃꯍꯥꯛꯄꯨ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ, ꯍꯧꯅ ꯈꯪꯕ, ꯂꯝꯆꯠ ꯐꯖꯕ ꯅꯤꯄꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯊꯥꯔꯝꯃꯤ꯫ ꯁꯥꯔ ꯖꯦꯝꯁꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯅꯧꯅ ꯂꯩꯈꯤꯗꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯃꯊꯧꯅꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯝꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯔꯤꯕ ꯃꯈꯩ ꯄꯤꯛꯁꯤꯜꯍꯜꯂꯝꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯡꯕ ꯌꯥꯏ꯫ ꯃꯍꯥꯛ ꯀꯣꯏꯔꯦꯡꯒ ꯊꯪꯅꯕ ꯃꯌꯥꯝꯕꯨꯡ ꯃꯍꯥꯔꯥꯖꯀꯤ 3ꯁꯨꯕ ꯃꯆꯥꯅꯤ꯫ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯍꯥꯛꯇꯛꯇ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯥꯞꯇ 1933ꯀꯤ ꯏꯉꯥꯒꯤ 2 ꯄꯥꯟꯕꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯄꯥꯏꯕꯨꯡꯉꯣꯅ ꯊꯨꯞꯈ꯭ꯔꯕꯗ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯀꯨꯂꯆꯟꯗ꯭ꯔꯅ ꯖꯨꯕꯔꯥꯖ ꯑꯃꯁꯨꯡ ꯀꯣꯏꯔꯦꯡꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯈꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯕꯒꯤ ꯈꯟꯅꯔꯨꯔꯕꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯃꯈꯨꯠ ꯀꯟꯕ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯇꯩꯗꯤ ꯃꯇꯣꯝꯇ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯂꯣꯅꯕꯤ ꯃꯆꯥ ꯑꯣꯏꯅꯕꯒ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯤꯀꯥꯅꯕꯒ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯄꯥꯟꯕ ꯍꯥꯛꯇꯛ ꯑꯗꯨ ꯄꯪꯌꯦꯡ ꯌꯦꯡꯅ ꯄꯥꯟꯈꯤꯕ ꯀꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀ ꯄꯀꯥ ꯁꯅꯥꯒ ꯑꯃꯁꯨꯡ ꯖꯤꯂꯥꯉꯝꯕꯒ ꯄꯀꯥ ꯁꯅꯥꯒ ꯌꯥꯝꯅ ꯌꯥꯅꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯁꯤꯗꯒꯤ ꯇꯨꯡ ꯀꯣꯏꯅ ꯀꯥꯏꯅꯅꯕꯒꯤ ꯃꯔꯨ ꯍꯨꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯉꯪꯅꯕ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯏꯪꯕ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯁꯤꯡꯒꯤ ꯃꯤꯆꯪꯇ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯅ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯅ ꯄꯣꯛꯃꯤꯟꯅꯗꯕꯒꯤ ꯊꯧꯔꯝꯅ ꯃꯤꯆꯪ ꯆꯪꯕꯅꯤ ꯏꯂꯧꯇ ꯂꯧꯔꯝꯃꯤ꯫ ꯀꯦꯃꯧꯕ ꯄꯥꯝꯕ, ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯇꯧꯅꯤꯡꯗꯕ, ꯁꯥꯎꯒꯜꯂꯤꯁꯨ ꯍꯥꯏꯅꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯀꯥ ꯁꯅꯥꯕꯨ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯋꯥ ꯂꯧꯗꯨꯅ ꯃꯤꯆꯪ ꯍꯦꯛ ꯆꯪꯉꯤ ꯅꯤꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯁꯤ ꯆꯨꯝꯅ ꯃꯥꯟꯕꯇ ꯅꯠꯇꯅ ꯃꯅꯨꯡꯒꯤ ꯑꯁꯦꯡꯕ ꯎꯅꯤꯡꯗꯕ ꯀꯥꯡꯕꯨꯗ ꯑꯋꯣꯏꯕ ꯑꯣꯏꯅ ꯊꯣꯔꯛꯂꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯅ ꯌꯥꯝꯅ ꯄꯦꯟꯅꯔꯝꯗꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯁꯑꯣꯡꯅ
Maranai matomta tabada mina lumna khanba amasung masin manau amadi ningthaumaknasu kari akaiba thoklagadage khanbada hangoi narambana koirengni mahakumna Maranai mawong tana leiriba machin manauna angau sana amasung zilangambani masin manau singasi lebak macha taba achau asang ningthau machagi haunabi lamchat khondadi ikai kaina daba oina urabasu manungdadi amana amabu itha thanadabagi mawongda leirakpa mabai bungona thupkhibadagi horaklabani asigumba mawong asida kaya yaudaba manbana Gourachandrani asumna amana amagi achengba thiduna ahangba tanja yengduna ahoba phibam ngaiduna leinabagi mawong nongma nongmagi khara kankhale mabukningda irang puriba Maharaj ki manau sing asina Gourachandrana ningthau oiba pamdabagi mawong mana mathang chatharakpa ningthau pali haiba kauthokpagum tausilakpa sidagi lebakta akaiba ama tholakpa yabagi mawong oirakpa horakle lebak kaibagi maisa toina langlaba maitaina anauba maisa ama amuk langlagadra khanba mahosagi wakhalni aduna kari thoklagadage khanaki matam maduda lebakna ningthauna mapangi mina singthanariba amasung mangondagi kari oirakadage ningnariba amasung kinariba manau ibungo Tikendrajitta miyamgi mityeng pham oirami ningthaugi asan miran naiba sajatni ningduna pendabadagi manau ibungo koirengdagi ka henba usittaba manba sajat asum urakhi Ingres singna maruina political agent na singthanariba misaksu mahakni matam adutada nattana mapai bungogi haktaktasu lakna phanaba khara waba ka khara henba miyoidi adum mawoirakpa ama oina saitharol kumbabada suirami adugi mathakta mahakna Gourachandra ningthau oiningba hena luna tauba oifam thoi haina machin manau sing amasung lebakna khanabagi amasung singnabagi maramsu leirami Gourachandra Maharaj songtham chanuna pokpani Tikendrajitsu songtham ningolgi machani aduna mama gi maridagi manungda chanabasu masana henpham thokpani asigumma maram mama gi marigi wakhandagi bu oirabasu Gourachandragi michang mikhai naiba manba sajattagi bu oirabasu Gourachandragi damak Tikendrajitna karigumba amabu thoklabadi soidana michang ama oina lephigani haiba simadi mipum khudingmakna thajanaramba amani haibada laloi Gourachandraga chahi ani ahum tahnabani adubu Yuvaraj Gourachandranadi irang asida yawbagi mawong thoina uba phangde asumna manungda omlakliba mai kuina omsinba yaraktre nongma nongmagi singdi yangsillaklabanina mairi thokanu haiba yaroidabagi phibam utpa horakle phibam asida asumna nainarakpa muknarakpagi mawong mari asi amukka hena phasillaktabadagi koirenga pakasanaga chanana kaunakidre makhoi anina kaunakidabagi waram Mrs. Grimutna mahaki lairiktasu ningthina mayek sengna irami residencida konungi angang nubi mazaibe masing marakta koithokpa hek chali makhoibu koireng senapatina namna pubi adugi mathakta senapatibu political agent matai manaunasu yamna luna taurami aduga makhoigi marupsu oirami masibu pakasana sagol hanjabana nungai taba mityengna yenglami amasung chingnarami nongma koireng senapati yaudana nupi masasing asina koithoklubadagi manai singa loinana halakpada pakasanana manai sing adu lambida phaduna phugadabagi sinba political agent na thengnaraduna mi thaduna thinghanki maram amana maipakpi kobi nupi macha amada makhoi animakki mityeng tarami asumna mathang yengthinarakpadagi makhoi ani chanana kaunakidabani senapatinadi mapok asimagi kaunararoi haina wasakhi
Manau Ibungo Zila Ngambagasu Sagol Hanjabaga Yengtinarame Paka Sanana Mayamung Maharaj Hangatuna Zila Ngambabu Ningtho Machama Oibagi Darbar the Yawa Hunaba Power Yahon Kide Haina Mrs. Grimutna Irame Asigumba Shibo Ningthogi Michang Mikai Naiba Pokminaba Manau Singbu Hena Chanba Amasung Nungsiba Utpa Manung Mapan Directabani Haina Lauduna Manipurna Maraibak Tibagi Achauba Marama Moiki Yang Tiba Mityang Tana Yang Lava Kambuna Ningthona Lep Liva Si Kari Maramdagi Lepano Amasung Karina Chumbano Kangude Kangnava Sulaknarude Mana Ningba Kanbana Achumbani Utkadabagi Laknava Mayamna Maharaj Pulal Hangadabagi Laknaki Aran Mangakta Oivadi Oipam Tokte Mawong Asina Sangsilakpana Maranai Marup Lingba Gremut Amasung Mahaki Nupina Maharaj Gourachandra Mathakta Afhavathaki Pukning Laikide Sar James na Irambadadi Mrs. Grimut na Irambaga Pumken Kenanawi Mathauna Karawa Lavasu Gyan Leva Afhavat Tongning Bamini Haina Sar James na Maharaj Pusingtharami Adubo Kanghodana Merit Pidagi Mejaubi Onki Gourachandra Maharaj na Sahi Mari Palaklabada Nongma Langbangi Taret ni Panba Numitki Ahing Atheng Bada Nongalamdai Uraklaba Matamda Manau Ibungo Sing Angau Sana Dolai Hanjaba Zila Ngamba Amasung Quireng Sanapatina Magi Kutpuduna Kunung Tugairakle Makoy Humna Nakpak Taduna Lep Kibasida Gourachandra Maharaj na Manau Ibungo Singaloinana Mayok Yaduna Singnarubada Oijaba Pangani Tazadraduna Horakliba Irang Adubo Ngakthoknaba Laknakide Maharaj Gourachandra Manau Singa Mayok Naramdana Matam Maduda Manipurda Laiba Political Agent Mr. Grimutki Bangalo Tamna Sensenki Konung Amasung Ningtho Kubam Ngaknabagi Mawong Udraba Amasung Nakpak Taraba Manau Singi Pangalna Hena Lingba Mawong Oibadagi Ningtho Ningba Kaiduna Tungi Kubam Semnaba Amasung Matwai Kannabagidamag Angre Singi Mapamda Sensenki Matam Karagi Matungda Maharaj ki Pokminaba Manau Ibungo Sing Tambau Sana Samu Hanjaba Paka Sana Sagol Hanjaba Amasung Gopal Sana Pungana Isanglakpa Mayamungi Thogal Gidamag Maharaj na Laiba Mapam Yauna Angres Kida Sangsanki Angam Matho Amasung Laiba Kilan Midagi Akan Mamateng Pangbagi Asa Uraktrabada Chen Manatana Atopa Upai Tiningai Laitraduna Ningthogi Kubam Amasung Tangbal Gourachandra na Hundoklamani Konung Maktada Akan Bakut Puduna Irang Tokalaklaba Sida Michang Nopa Maharaj Kidamak Lep na Mapam Watpa Lep na Honarubada Thawai Pauba Mang Bataba Piba Masiway Kiduna Gourachandra Maharaj Konung Thadoklamki Ningtho Masa Singe Masa Masagi da Khanba Masagi Apamba Oijaba Thinarakpadagi Leipak Kangkong Saiba Khanbada Kiraba Ningkha Tamba Pauba Manghanba Leina Si Kok Payadabagum Taukre Asoiba Aranba Kongai Toklabasu Madugi Matik Chavani Khanba Masa Masada Kanagadaba Mawongda Chathadringaigi Mamangda Masidagi Kari Oirakpayai Amasung Kari Oikiduna Leipakta Kari Akaiba Tokningai Leibage Haibagi Maramda Khanthaba Chummane Leibakna Leitrabadi Natraga Mangkrabadi Ningthosu Leiroidoribani Aduna Leibakama Haibasi Ningtho Amasung Ningtho Masa Singita Oiba Yaba Natte Haiba Wakalasi Yaw Yawna Dabagum Hek Utli Achauram Pambagi Natraga Ningthona Ka Henbadagi Makoi Masamakta Thokiba Amang Bakaya Pumnamak Itihas Kilamai Lising Tanna Lairaba Pauba Maktada Amuk Thoktanaba Honage Ningde Asigumba Sina Manipur Toina Kai Kiba Mikha Ponbagi Maisha Pauba Lang Kiba Kangna Kangningde Una Uningde Kudak Adudadi Gourachandra Maraiba Tibagum Oki Masiga Samnana Tholakpa Marigi Mahina
ꯃꯩꯇꯩꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯈꯥ ꯇꯝꯕ ꯃꯥꯡꯕꯒꯤ ꯃꯤꯒꯤ ꯃꯈꯨꯠꯇ ꯏꯀꯥꯏꯕ ꯑꯋꯥꯕ ꯑꯆꯣꯞꯄ ꯅꯪꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯆꯥꯎꯅꯤꯡꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯁꯤ ꯌꯥꯝꯅ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ 마부 루나 닝자바 깡보기 맘잇 땅할래 마나 빵할래 닝싱버기 빵갈 망할래 아푼바 쿠칭나 punna chingminnaramlabade naitom thokpa thajaoina hanglaba malangda taibangbu sumatpa yaramba manipurni naitom satpi lairang oiduna phangamdraba manamna taibang sinna yalamgadabane kharagi maralna pumnamak luminnakhi asini mioiba asini taibang pat asi pumnamakki marubu Manipurgi maraibak thibani haina khanba natana karisu tawningai leite awagi makuttagi wana mulakhiba Manipur Angres singda amuk khanna sinagadauri asigumba masin manawgi irang asida Jobras Gourachandra khut thingjilamde amasung irang asidagi lapthokna leirami masamak yauna khut thingjinduna masagi khanduna yauramlabade Jobras konung hathu hathu thadoklamloi thaudaw asina mahakpu amadasu yaudaba amagisu misang nattabagum malhale maitei wahaida hairaga aka kum chaba haibadugi mawongne mine hek ubada amadasu leptaba amadasu yaudaba phibam manduna maranai topna leiba mawongda Gourachandrana Ingres ki matengdagi mafam maduda hanjilaklabasu Gourachandra gi pangkai kaifam leite Manaw singi irangna adum ngamkrabasu mahakpo pangta tathifam leite amaromda langleba irang aduna mangonda tamsilaklabasu masa lapthokrabanina masa ngakthoknaba akaiba thoktanaba upai thikibada laiba hele wakal sing asidagi irangi manam hek phangbaga masa kaidanaba thiduna Jobras Gourachandra konungdagi lapthokhi haibadi Masin manawgi irangna kanba ka hena helaktuna Gourachandra Maharajna Ingres ta sensen krabada Gourachandra su mahakki mawong sadaba thoklagadra chingnaduna konung thadoktuna nambolda chenki nambolda leiduna chatharakpa thabakki thawong yengduna Jobras leikhi mahakki phibamna phalaktrabasu nambolna khudong chaba hele karigumba tanarakpa thoklabasu mahakna mail mapan mang thare chingsu nakle lamangdong takiba natraga manaki chingda kakiduna masagi phibam semba yare adugi mathakta konunglomgi pau tabadasu khudong chare mahakisu pokminnaba machin manaw kanasu leitre aduna pokminnadaba machin manaw singna mahaki afaba kanaba tawrakani haina thoina thajaruba yabaju nate masa kannaba hotnabana ahanba wakhal loifam thoi Ningthau apam pamda misang sangangi manungda Gourachandra Jobrasna yauramdaba tai haiba side mahakna nambol tana chenba sidagi lakchinba ngammi irang tawriba machin manaw ahumgi marakta ningthau oige haina amatta songthorakte ningthau khubam pambagi mawong kulakpa yaukhi haibagi wa karigumba lairik laisu amadi sinthang wari na phawba pande Ningthaugi misang mikhai naiba lamchatta khangba ngamaktaduna tawrakpa irangni haina launingai oire misak panana masak naina ningthau sembagi waramde ekhoina thengnaba phangde aduga ningthau oige haina ahumgi manungda amana songthorakpasu araiba wafam natte maramde magi khut matik chare khanduna lingnaraba ngaktani makhoi ahumgi apunba kholauda lepuba kanadre khankiba ningthaune naitom maranai wakhanna ungkhalakpa yaurabada tengol anigi mahutta ahum thokningai phawbal lei khanbada laloi ningi machin manaw ahum asi tanaraga lepna duna thokhankiba irangni haibasu tai maramdi magi khut puduna konung thugairakpada makhoi ahum amaga mayokna khiba amadi amana amabu hanaba lakna khibagi wa kumbabada tharamde aduna irang asi ningthau oirage khanba yauduna tawbani haibagi khudam amatta phangde
ꯅꯤꯡꯊꯧꯒꯤ ꯁꯥꯖꯠꯇꯒꯤ ꯆꯩꯅꯥ ꯈꯔ ꯍꯦꯟꯅ ꯐꯪꯂꯦ ꯅꯤꯡꯂꯤꯕ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯅ ꯆꯨꯝꯗꯕ ꯆꯠꯄ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯆꯪ ꯑꯇꯥꯛꯅꯅ ꯆꯪꯕ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯀꯥꯏꯕ ꯊꯣꯔꯛꯅꯤꯡꯉꯥꯏ ꯂꯩ ꯇꯥꯛꯀꯦ ꯇꯧꯕ ꯃꯥꯜꯂꯤ ꯃꯤꯁꯦꯁ ꯒ꯭ꯔꯦꯃꯨꯠꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯗ ꯈꯪꯕ ꯌꯥꯕ ꯃꯔꯝ ꯑꯃꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯏꯔꯥꯡ ꯑꯗꯨꯗ ꯀꯤꯕꯅ ꯍꯦꯟꯗꯨꯅ ꯂꯥꯟꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯈꯤꯕꯅ ꯍꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯈꯟꯅꯕ ꯌꯥꯕ ꯑꯃꯅꯤ ꯆꯦꯟꯈꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯇꯨꯡ ꯏꯟꯈꯤꯕ ꯃꯅꯥꯎꯁꯤꯡꯕꯨ ꯃꯥꯡꯍꯟꯒꯦ ꯅꯤꯡꯗꯨꯅ ꯊꯠꯄ ꯑꯃꯗꯤ ꯇꯥꯟꯅꯅꯕ ꯀꯅꯥꯅꯁꯨ ꯍꯣꯠꯅꯈꯤꯗꯦ ꯔꯦꯖꯤꯗꯦꯟꯁꯤꯗꯃꯛ ꯆꯪꯗꯨꯅ ꯇꯥꯟꯅꯕ ꯑꯀꯥꯏꯕꯅꯤ ꯈꯜꯂꯕꯁꯨ ꯆꯦꯟꯊꯣꯛꯈꯤꯗꯅꯕ ꯑꯃꯗꯤ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯕꯗꯤ ꯁꯤꯟꯒꯦ ꯈꯜꯂꯕꯗꯤ ꯁꯤꯟꯕ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤ ꯇꯧꯈꯤꯗꯦ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯏꯔꯥꯡꯗꯒꯤ ꯀꯤꯗꯨꯅ ꯑꯪꯒ꯭ꯔꯦꯖ ꯇꯥꯅ ꯅꯤꯡꯊꯧꯅ ꯆꯦꯟꯈꯤꯕ ꯍꯧꯅꯕꯤ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯔꯦꯡ ꯁꯦꯅꯥꯄꯇꯤꯅꯆꯤꯡꯕ ꯔꯦꯖꯤꯗꯦꯟꯁꯤꯗ ꯆꯪꯗꯨꯅ ꯇꯥꯟꯅꯔꯨꯗꯦ ꯏꯪꯒ꯭ꯔꯦꯖꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕꯅ ꯏꯪꯒ꯭ꯔꯦꯖꯁꯤꯡꯅ ꯊꯦꯝꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯄꯨ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯄꯥꯎꯇꯥꯛ ꯈꯔꯁꯨ ꯄꯤꯔꯛꯄ ꯉꯥꯏꯔꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯨꯝꯕꯥꯕꯗ ꯎꯕ ꯐꯪꯏ ꯅꯤꯄꯥꯅꯤ ꯅꯤꯡꯊꯧ ꯀꯥꯕꯗꯤ ꯅꯤꯡꯊꯧ ꯄꯥꯟꯗꯦ ꯀꯩꯊꯦꯟꯁꯨ ꯃꯨꯠꯂꯦ ꯑꯃꯁꯨꯡ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯊꯥꯗꯣꯛꯀꯦ ꯇ꯭ꯔꯤꯊ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯗ ꯈꯪꯍꯜꯂꯛꯂꯕꯗ ꯑꯃꯁꯨꯡ ꯏꯪꯒ꯭ꯔꯦꯖꯇꯒꯤ ꯃꯔꯨꯞꯀꯤ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯍꯨꯠ ꯍꯥꯞꯇꯕ ꯌꯥꯗꯗꯨꯅ ꯍꯥꯞꯄꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯎꯏ ꯆꯍꯤꯒꯤ ꯅꯥꯎꯔꯣꯏ ꯑꯃꯁꯨꯡ ꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯗ ꯙꯔꯃꯗꯁꯨ ꯑꯥꯏꯟꯗꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯔꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯅꯣꯡꯃ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯏꯔꯥꯡꯗꯁꯨ ꯌꯥꯎꯗꯕ ꯃꯈꯣꯏ ꯑꯃꯠꯇꯒꯁꯨ ꯌꯦꯛꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯕ ꯆꯍꯤꯗꯁꯨ ꯐꯝꯗꯁꯨ ꯑꯍꯜ ꯑꯣꯏꯔꯤꯕ ꯀꯨꯂꯆꯟꯗ꯭ꯔ ꯖꯨꯕꯔꯥꯖꯅ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯗꯨꯅ ꯑꯃꯒꯤꯁꯨ ꯃꯩ ꯃꯨꯠꯄ ꯌꯥꯕꯒꯤꯁꯨ ꯐꯤꯕꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ ꯃꯑꯣꯡ ꯑꯁꯤꯅ ꯑꯃꯗꯁꯨ ꯀꯥꯏꯗꯕ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯔ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯃꯤꯆꯪ ꯂꯤꯡꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯑꯄꯥꯝꯕꯁꯨ ꯃꯁꯥꯃꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯐꯝ ꯊꯣꯛꯏ ꯀꯔꯤꯅ ꯏꯒꯤ ꯅꯛꯅꯕ ꯃꯔꯤ ꯂꯩꯕꯅ ꯑꯁꯨꯝꯅ ꯀꯨꯂꯆꯟꯗ꯭ꯔ ꯖꯨꯕꯔꯥꯖꯅ ꯅꯝꯕꯣꯜꯗꯒꯤ ꯂꯦꯡꯈꯠꯂꯛꯇꯨꯅ ꯂꯥꯡꯕꯟꯒꯤ 8ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯍꯥꯁꯟ ꯀꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯖꯨꯕꯔꯥꯖ ꯑꯃꯁꯨꯡ ꯑꯉꯧ ꯁꯅꯥꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯈꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯇꯥꯡꯕꯜ ꯀꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯍꯨꯝꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯂꯦꯡꯈꯤ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯂꯦꯡꯈꯤꯕ ꯑꯁꯤꯕꯨ ꯀꯨꯝꯕꯥꯕꯗ ꯇ꯭ꯔꯤꯊ ꯆꯠꯈꯤꯌꯦ ꯍꯥꯏꯅ ꯊꯥꯏ ꯀꯨꯂꯆꯟꯗ꯭ꯔꯅ ꯁꯤꯡꯍꯥꯁꯟ ꯀꯥꯈ꯭ꯔꯕꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈꯤꯅꯕ ꯅꯠꯇ꯭ꯔꯒ ꯈꯟꯅꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯈꯣ ꯍꯥꯏꯔꯛꯅꯕꯒꯤ ꯃꯑꯣꯡ ꯂꯩꯈꯤꯗ꯭ꯔꯦ ꯑꯪꯒ꯭ꯔꯦꯖꯅꯁꯨ ꯈꯟꯅꯕ ꯇꯥꯏꯁꯤꯟꯅꯕꯒꯤ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥ ꯑꯃ ꯑꯅꯤꯗꯁꯨ ꯍꯥꯏꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯀꯠꯊꯣꯛꯂꯨꯔꯦ ꯐꯤꯕꯝ ꯑꯗꯨꯗ ꯃꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈ꯭ꯔꯕ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯃꯤꯆꯦꯜ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯐꯝꯗꯥꯕ ꯑꯣꯏꯗꯨꯅ ꯂꯩꯊꯅꯕꯒꯤ ꯃꯔꯝ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯪꯒ꯭ꯔꯦꯖꯇꯒꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯊꯥꯖꯕ ꯌꯥꯅ ꯎꯗ꯭ꯔꯕꯗ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯆꯤꯡꯅꯔꯨꯕꯒꯤ ꯀꯥꯟꯅꯕ ꯐꯪꯐꯝ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯀꯨꯂꯆꯟꯗ꯭ꯔꯅ ꯅꯠꯇ꯭ꯔꯒ ꯁꯨꯔꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯑꯪꯒ꯭ꯔꯦꯖꯁꯤꯡꯗ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯈꯟꯅꯕ ꯃꯔꯝ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯍꯦꯟꯕ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯀꯥꯏꯕ ꯂꯥꯛꯇꯕ ꯑꯣꯏꯖꯕ ꯍꯦꯟꯒꯠꯄ ꯃꯁꯤꯇꯅ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯑꯣꯡ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜꯅ ꯌꯥꯕ ꯌꯥꯗꯕ ꯋꯥ ꯏꯈꯟ ꯈꯟꯗꯅ ꯃꯅꯤꯄꯨꯔꯗ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯅꯝꯊꯅꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯝꯗꯦ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯋꯥ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ
ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯎꯠꯇꯨꯅ ꯁꯤꯡꯍꯥꯁꯟꯗ ꯑꯃꯨꯛ ꯍꯟꯖꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕꯁꯨ ꯂꯥꯡꯊꯕꯥꯟꯗ ꯃꯇꯝ ꯑꯗꯨꯗ ꯑꯦꯡꯒ꯭ꯔꯦꯖ ꯂꯥꯟꯃꯤ ꯈꯔꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯥꯟꯃꯤ ꯄꯥꯝꯂꯕꯗ ꯑꯔꯥꯞꯄ ꯃꯐꯝ ꯍꯥꯏꯕꯗꯤ ꯀꯣꯍꯤꯃꯥ, ꯀꯁꯥꯔ ꯑꯃꯁꯨꯡ ꯕ꯭ꯔꯍ꯭ꯃꯥ ꯅꯠꯇꯅ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡꯒꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯅꯕꯒꯤ ꯃꯔꯤꯡꯖꯦꯜ ꯁꯨꯔꯆꯟꯗ꯭ꯔꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯡꯒ꯭ꯔꯦꯖ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯃꯄꯥꯡꯒꯜꯒꯤ ꯃꯄꯥꯟꯗꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯣꯡꯕ ꯃꯤꯒꯤ ꯋꯥ ꯇꯥꯗꯅ ꯃꯍꯥꯛꯅ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛꯇ ꯑꯍꯩ ꯑꯁꯤꯡ ꯑꯀꯜ ꯑꯊꯧ ꯁꯥꯕꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯂꯦꯞꯀꯗꯕꯗꯤ ꯃꯄꯥꯟꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯑꯆꯧꯕꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯆꯠꯊꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦ꯫ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯃꯔꯨꯞꯀ ꯌꯥꯅꯈꯤꯕ ꯁꯟꯙꯤ ꯈꯔꯒꯤ ꯃꯈꯥ ꯄꯣꯜꯂꯕꯁꯨ ꯃꯅꯤꯄꯨꯔ ꯃꯇꯝ ꯑꯗꯨꯗ ꯑꯦꯡꯒ꯭ꯔꯦꯖꯀꯤ ꯃꯈꯥ ꯄꯣꯟꯗ꯭ꯔꯤꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯃꯐꯝ ꯃꯐꯝꯗ ꯂꯩꯕ ꯅꯦꯇꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯕꯝꯒ ꯃꯈꯣꯏꯒꯤ ꯂꯝꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯐꯤꯕꯝꯒ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯐꯤꯕꯝꯒ ꯌꯥꯝꯅ ꯈꯦꯟꯅꯩ꯫ ꯃꯅꯤꯄꯨꯔꯗꯤ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯌꯟꯁꯀꯤ ꯃꯩꯁꯥ ꯐꯪꯕ ꯂꯝ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯈꯟꯊꯔꯨꯔꯕꯗꯤ ꯑꯪꯒ꯭ꯔꯦꯖꯁꯨ ꯄꯥꯝꯐꯝ ꯊꯣꯛꯇꯦ꯫ ꯄꯥꯝꯂꯒꯁꯨ ꯑꯀꯥꯏꯕ ꯂꯩ꯫ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯟꯕꯃꯛ ꯎꯠꯄ ꯃꯈꯣꯏꯗꯁꯨ ꯑꯀꯥꯏꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯂꯩꯕꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯀꯥꯡꯕꯨ, ꯄꯥꯡꯒꯜꯗ ꯉꯥꯎꯗꯨꯅ ꯇꯥꯎꯔꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯎꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯈꯜꯂꯒ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯄꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯆꯥꯗꯅ ꯆꯠꯅꯤꯡꯗ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔ ꯇꯤꯔꯊ ꯆꯠꯈꯤ꯫ ꯑꯁꯣꯝꯗ ꯒꯣꯔꯥꯆꯟꯗ꯭ꯔꯅ ꯁꯤꯡꯍꯥꯁꯟ ꯀꯥꯕ ꯃꯇꯨꯡ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕ 13ꯅꯤ ꯄꯥꯟꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯤꯂꯥ ꯉꯝꯕꯕꯨ ꯁꯥꯃꯨ ꯍꯟꯖꯕ ꯍꯥꯞꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯌꯥꯎꯗꯅ ꯄꯥꯟꯈꯤ꯫ ꯑꯋꯥꯕ ꯅꯪꯂꯤꯕ ꯁꯨꯔꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯖꯨꯕꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯅꯥꯎꯁꯤꯡ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯐꯝꯅ ꯑꯪꯒ꯭ꯔꯦꯖꯀꯤ ꯑꯔꯨꯕ ꯋꯥꯈꯜ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕꯗ ꯑꯀꯥꯏꯕ ꯊꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯊꯣꯛ ꯑꯁꯤꯗꯒꯤ ꯑꯪꯒ꯭ꯔꯦꯖꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯐꯝ ꯊꯣꯛꯂꯤꯕꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯐꯤꯕꯝꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯁꯤ ꯑꯔꯥꯏꯕ ꯋꯥꯈꯜ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯪꯒ꯭ꯔꯦꯖ ꯃꯇꯣꯝꯇꯅ ꯂꯦꯞꯄ ꯉꯝꯕ ꯋꯥ ꯅꯠꯇꯦ꯫ ꯚꯥꯔꯠꯀꯤ ꯃꯐꯝ ꯃꯐꯝꯗ ꯐꯣꯡ ꯀꯥꯏꯒꯦ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯀꯥꯏꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯌꯥꯕ ꯃꯑꯣꯡ ꯀꯌꯥ ꯌꯦꯡꯗꯕ ꯌꯥꯔꯝꯗꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯍꯥꯞꯂꯒ ꯀꯟꯅ ꯄꯥꯏꯁꯤꯟꯅꯤꯡꯂꯦ ꯄꯥꯏꯁꯟ, ꯀꯣꯝꯅ ꯄꯥꯏꯅꯤꯡꯂꯦ ꯄꯥꯏ ꯇꯧꯗꯨꯅ ꯊꯝꯕ ꯌꯥꯅꯕꯒꯤ ꯂꯦꯡꯗꯕ ꯎꯄꯥꯏ ꯑꯃ ꯌꯦꯡꯕ ꯇꯥꯈꯤ꯫ ꯃꯁꯤꯁꯨ ꯃꯁꯛ ꯐꯖꯍꯟꯗꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯤꯅ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯥꯔꯠꯀꯤ ꯄꯦꯟꯗꯕ ꯀꯥꯡꯕꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯁꯛ ꯀꯟꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯊꯪ ꯊꯣꯔꯛꯂꯒ ꯇꯦꯡꯕꯥꯡ ꯈꯣꯜꯂꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯊꯧꯋꯤꯟꯁꯤꯟ ꯏꯔꯥꯡ ꯐꯪꯈꯤꯗꯨꯅ ꯁꯤꯐꯥꯏ ꯃꯤꯇꯤꯅꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯃꯔꯥ ꯆꯦꯠꯇꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕ ꯑꯪꯒ꯭ꯔꯦꯖꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯣꯏꯖꯗꯕ ꯃꯨꯟꯅ ꯈꯜꯂꯒ ꯄꯥꯡꯒꯟꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯊꯤꯅꯕ ꯍꯣꯠꯅꯒꯗꯕ ꯑꯪꯒ꯭ꯔꯦꯖꯅꯤ꯫ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯋꯥꯈꯜꯅ ꯈ꯭ꯔꯤꯁꯇꯥബ്ꯗ 1955ꯗꯒꯤ ꯍꯦꯛ ꯀꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒ ꯃꯈꯣꯏꯒ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤ ꯐꯥꯎꯕ ꯀꯥꯎꯕ ꯍꯧꯔꯛꯂꯕ ꯑꯪꯒ꯭ꯔꯦꯖꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯃꯤꯁꯛꯇꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯤ꯫ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯀꯣꯏꯔꯦꯡꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ, ꯃꯍꯥꯛꯀꯤ ꯊꯧꯋꯤꯟꯁꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯦꯡꯊꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯨꯟꯅ ꯊꯥꯖꯈꯤ꯫ ꯃꯁꯤꯃꯛ ꯃꯍꯥꯔꯥꯖꯅ ꯑꯪꯒ꯭ꯔꯦꯖꯇ ꯃꯍꯥꯛꯀꯤ ꯋꯥ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯎꯠꯈꯤ꯫
Ningthau pham sinkiba Gourachandra Surchandra senkibagi irangda mamang thakiba manaw anigi wathok maruiba misak oina senahankide Tikendrajit maranai wathok oina khanki Thangai sengbamak hairabasu Gourachandra Maharaj po ningthau khubam munba kauba yade ningthau oihankibani haibatai Mamang magtharudrabasu koirengna leppanakanda masana lingba oibana amasung mahaki pambomna michangna matang aduda akanba oibana mamangda leptrabasu mahakpu wathok adugi maruni haina akhangba ataba mina laudaningai leiramde matam adugi bharatki phibamda Tikendrajit kumba inkhalakpa pangal leipakna mina kinaba mahakki watariba nipama oibamak Ingres ki pangalda yaikhaiba mani mahakki saktam mawang matau matam maduda bharatta mami tahanba amasung takiba Ingres ki yumphamda yamna akaiba oirame piklaba leibak macha asida haukraba laraba punsigi itihasna mang thaduna ning tambagi phiralna haina humna paiba mayak lana uhallabada Ingres ki pangalda achauramda akaiba oisillakkadaba mawong Ingres sarkarna chingnadaba ngamde Ingresna kuning kumang melaga thamlebani khanjaraba matam adugi Manipurna Maranaigi ngamjaba wakhalna hoiduna leipakki irang pirakpa Ingresna makhoigi pangalda usittaba pibane makhoigi watadabani khandaba ningdaba ngamkide thodok asibo makhoida hakkraba thangyanni laudaba ngamkide aduna Surchandrabu nungsiba nungsidabagi wafam Gourachandrana ningthau oiba pamba pamdabagi wa natte makhoina sembiduna makhoigi pangalgi makhada makhoina pamba lambida chatpa Manipur su yauri tongande utpa yanaba mawong semduna bharatta khanghandaba amasung uhandaba yade makhoigi makha ponbada pendaduna tan chaba yengduna leiriba bharatki kangbu ataida hainingba pikhraga makhoida akaiba oigani munna khanglaba Ingresni Manipurgi masagi oijaba miwa amasung mapangi wa tadaba ngamba pangal makala manba yade aduna Tikendrajit amasung irangi michang oiriba machin manaw sing ngankhathanba yade Manipurda makhoina pumnamak ngami uttaba yade Surchandra Gourachandragi wa makhoida karisu leite wafam mayam asi leidunasu Manipurda irang aduna makalamlaklaba matamda leibakna konungna irangda luptuna tauringai pangalgi mayaina sumatlaba Ingresna irang adubu mafam khanghaudana namhattuna makhoigi tauba ngamba uttuna samna loisinnaba thaurang taunaba khulai amasung pangal Manipurda leiramde wakhal amasung thabakki matam piramdana oisinba ngamlamlabani manunggi amasung mapangi mityeng lana tahandaba yaramba yai adubu madu thokhannaba makhoigi pangal leikhidre Subtek na ngamhaudrabanina atopa mawongda sathaba taki Manipur piklabasu saurabasu maning makha tamliba leibakni Manipur tana khanjaba wanate sakhina praman adum leijarabani asumna subteki matam na haukraba embassy amana tawpham thokpa tawkraba makha asida makhoigi achauram khangut utpa yadraduna langla langjin thiba hauki machin manaw khatnabagi wakat taraga achum aran khibani aranbagi sairak pibani haiba yaba bharatki ingna panbada akaiba thoktanaba sinbani haiba yaba matam thidaba yakhide Surchandra Maharaj ki tritha Kolkata faubudani handak lengiba tritha asigi mahi Maharaj na pampham thokpade ningthau khubam hanjinbani hanjinba tarabada mahakki marum thuptuna thangalakpa chaigi chaitona mahakki leikha tabagi maruni khankraba koireng yawba leipakta amuk ningthau oiraba mahakna pampham thokte ningthau khubam hanjinbagi wabada Kolkata trethada koirengi mamingna wai chaiba masana tabani asumna koirengi koichai chaiba koi phau phauba koireng lengba amasung koirang langba wathok kasida Tikendrajit na mayai thanglaga nakan gi kangbuna khongban chenakhe aduna Tikendrajit tingkhang lauthokhtuna Ingresna
ꯃꯈꯣꯏꯒꯤ ꯁꯨꯞꯅꯝꯗ ꯆꯥꯔꯤꯕ ꯅꯥꯏ ꯀꯥꯏꯊꯣꯛꯇꯕ ꯌꯥꯗꯦ ꯂꯦꯞꯅꯈꯤ꯫ Angresna Gourachandrabu khulai oina sizinaduna Miraipak Manipurgi imung manungda thokpa wathokta khut thingjinduna apakpa leibakki akanba matikna Manipur langkhong phumjinnaba machak thiba horakhi. Langkhong asigi kayat pumnamak manghandrabasu maitaina maitai ningthauna mahausagi mapangal sizinaba ngamdanaba makhoigi wa tadana karigumba amata tauba yadanabagi phibamda thamge lepki. Mawong asi thoknaba sinbana Assamgi Chief Commissioner Mr. Quinton da sinaki. Quinton na magi kambuga Sipai Samri ga loinaduna mathak thongba migi aningba Bharat Sarkar gi thauda pangthoknabagidamak awang lambi Kohima romdagi Christapta 1974 Mars kunithoi lamta thada Manipur tamna lakhi. Bharatta akaibagi masak oiriba tikendra jetpo namduna Manipurdagi puthokkiba sina Quintongi maruoiba mathauni. Masi thoknaba mahaknadi haidoktaba araiba maphamna darbarni. Darbarda phage haibasi mahakna munna khallaga lepkhrabani. Gourachandrana langjin oirubatani mahaki wadi Quinton na lakpada yaurakte Bharat Sarkar na pirakte mapangal natana pangthokpa ngamoidaba thauda chauba mapuduna lakpana Miraipakta lakpada Sipai Samri Quinton na purakpani. Manipuromda koirakpagi mawongsu adum tahalle. Awaga Manipurga amasung Angres ka lainarakliba marina Manipur phauduna Angres phamnaiba singna toina chalami amasung chatpa sida Sipai puduna phaubagi maram leirabasu puduna chalami. Yanaba amagi makhada asigumba si chanabani. Adugi mathakta Manipurda makhoigi Sipai lang thabana thanami. Makhoi adu awada chathok chasin hongdok hongjin torami. Asida natana makhoigi Sipai gi chana thaknabasu Manipurdagi adum phangami. Manipurda lakpada Sipai puningba masing purakpagi mapangal yanakhibagi matungina Angresda leirami. Adubu marup leibak Manipurda lakpa matamda kanagumba Angres phamnaiba amatana asigumba mawongda Sipai phauzama purakpa si amukta taukhidre. Tauraknabagi maramsu leite. Lan lakpanate koirakpani. Marup unaba lakpani. Wangangnaba lakpani. Darbar tauba lakpani. Aduna handak Quinton na Manipurda lakpa si masana karigumba aningba malayduna lakpani haiba masana adum takchare. Handakki khongphamgi Sipai mayam yaurakpa si Angres nadi singnahandaba yagani ningamba yai. Maramdi matam maduda langthabanda leiba Angres ki Sipai Brahmaromda thomjinkhre. Mahut sinba oina purakpa oina su khalanba yagani ningamgani. Natraga Brahmada Bharat Sarkar gi athuba maram ama leiduna hathu laktaba yadaduna changani ningba Sipai singa loinana lakpa oina su ninghanba yagani khalamba yai. Wafam singa sina awoiba mak oirabasu handak mahakna mafam marang khanghodana Manipurda khanglak lakpa sina Gourachandra Gourachandra amasung Tikendrajitki phong sariba wathok kamari leinaramoi haiba leibak puriba ningthau Jobraj amasung General Thangalna irai laina thajagani khanba Angreski thajamanba oigani. Phongna wafam asigi Jobraj phanaba lakpani hairabasu makhoina Manipurda changba soidana thingamgani haibagi khudam lana leiri. Matang asida Manipurda Gourachandra Maharaj Quinton ga loinana lakani haiba wafam tongamak oirabasu
ꯑꯋꯣꯏꯕ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯑꯃ ꯑꯣꯏꯅ ꯀꯟꯅ ꯉꯥꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯎ ꯊꯅꯥ ꯂꯥꯟꯁꯤꯜꯍꯜꯂꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯦꯞꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯤꯜꯂꯝꯃꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯑꯊꯨꯕ ꯄꯥꯎ ꯐꯪꯂꯒ ꯀ꯭ꯋꯤꯟꯇꯟꯅ ꯁꯦꯡꯗꯣꯛꯂꯕꯗ ꯂꯥꯟꯒꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯅꯦꯝꯊꯈꯤ ꯑꯗꯨꯃꯛꯇꯗ ꯆꯦꯛꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯈꯤꯗꯦ ꯑꯪꯒ꯭ꯔꯦꯖ ꯁꯔꯀꯥꯔꯅ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯐꯨꯝꯗꯨꯅ ꯊꯝꯂꯒ ꯑꯃꯔꯣꯝꯗ ꯊꯤꯜꯂꯒ ꯑꯃꯔꯣꯝꯗ ꯆꯠꯄ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯀꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕ ꯋꯥꯐꯝꯒꯤ ꯁꯔꯨꯛ ꯈꯔꯗꯃꯛ ꯃꯈꯣꯏꯅ ꯃꯀꯥ ꯐꯣꯡꯗꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯇꯪꯕꯜꯒꯤ ꯋꯥꯊꯣꯛ ꯉꯔꯥꯡꯇ ꯊꯣꯛꯈ꯭ꯔꯤ ꯑꯃꯁꯨꯡ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯂꯩꯅꯥꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕꯅꯤ ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯤꯡꯗꯁꯨ ꯅꯣꯟꯖꯧ ꯍꯥꯏꯅꯔꯤꯕꯅꯤ ꯄꯥꯜꯂꯕꯅꯤꯅ ꯃꯄꯥꯟꯒꯤ ꯍꯌꯤꯡꯅ ꯐꯠꯇꯕ ꯂꯩꯅꯥ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯃꯁꯥꯅ ꯂꯩꯔꯤ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀ꯭ꯋꯤꯟꯇꯟꯅ ꯂꯥꯛꯄꯗ ꯃꯇꯤꯛ ꯆꯝꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯀꯥꯡꯉꯕꯝ ꯃꯦꯖꯔꯅ ꯁꯤꯐꯥꯏ 700 ꯄꯨꯔꯒ ꯃꯥꯎ ꯐꯥꯎꯕ ꯆꯠꯇꯨꯅ ꯀ꯭ꯋꯤꯟꯇꯟꯕꯨ ꯑꯣꯛꯂꯨꯏ ꯆꯤꯞ ꯀꯃꯤꯁꯅꯔ ꯃꯤ 5-10ꯗꯪ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯐꯥꯏ ꯑꯁꯨꯛ ꯌꯥꯝꯕ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯨꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯅꯤꯡꯉꯤ ꯑꯈꯟꯅꯕ ꯁꯤꯐꯥꯏ 100 ꯌꯥꯎꯔꯛꯂꯕ ꯀ꯭ꯋꯤꯟꯇꯟꯕꯨ ꯃꯅꯤꯄꯨꯔ ꯁꯤꯃꯅꯥ ꯃꯅꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯃꯩꯇꯩ ꯂꯥꯟꯃꯤ 700ꯅ ꯁꯦꯟꯅꯔꯨꯕꯒꯤ ꯃꯔꯝ ꯂꯩꯔꯝꯐꯝ ꯊꯣꯛꯇꯦ ꯐꯝꯅꯥꯏꯕ ꯑꯆꯧꯕꯅ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠꯇ ꯑꯣꯛꯂꯨꯕꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯃꯤꯁꯤꯡ ꯌꯥꯝꯗꯅ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯓꯟꯖ ꯑꯁꯤꯅ ꯑꯣꯛꯂꯨꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯌꯥꯎꯔꯛꯇꯦ ꯍꯥꯏꯅ ꯄꯤꯔꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯄꯨꯗꯨꯅ ꯊꯪꯒꯥꯜꯅ ꯆꯠꯄꯅꯤ ꯑꯃꯁꯨꯡ ꯌꯥꯎꯔꯛꯂꯕ ꯊꯣꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯆꯪꯂꯛꯄ ꯌꯥꯗꯅꯕ ꯃꯇꯤꯛ ꯆꯥꯏ ꯅꯤꯡꯕ ꯅꯤꯄꯥꯕꯨ ꯈꯨꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯊꯥꯕꯅꯤ ꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯊꯧꯅꯤ ꯑꯗꯨꯕꯨ ꯁꯤꯐꯥꯏ 700 ꯄꯨꯗꯨꯅ ꯆꯠꯄ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝ ꯑꯁꯤꯃꯗꯤ ꯍꯦꯟꯃꯜꯂꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯑꯪꯒ꯭ꯔꯦꯖ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯏꯂꯥꯛ ꯂꯥꯛꯈꯤꯗꯕ ꯅꯠꯇꯦ ꯑꯁꯨꯛ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯠꯇ ꯍꯣꯠꯅꯈꯤꯗꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤ ꯁꯤꯐꯥꯏ 50 ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄ ꯁꯦꯛꯃꯥꯏ ꯐꯥꯎꯕ ꯂꯦꯡꯉꯤ ꯃꯁꯤꯗꯤ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯅꯤ ꯍꯦꯟꯃꯟꯕ ꯋꯥꯠꯃꯟꯕꯒꯤ ꯋꯥ ꯂꯩꯇꯦ ꯊꯪꯒꯥꯜꯁꯨ ꯂꯥꯟꯃꯤ 100-200 ꯄꯨꯔꯒ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕꯅꯤ ꯂꯩꯕꯥꯛꯅ ꯈꯪꯅꯕ ꯃꯔꯨꯑꯣꯏꯕ ꯂꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯐꯨ ꯆꯨ ꯌꯨꯡꯗꯨꯅ ꯑꯃꯁꯨꯡ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯆꯤꯞ ꯀꯃꯤꯁꯅꯔꯗ ꯃꯪꯒꯣꯜ ꯄꯤꯍꯟꯈꯤ ꯃꯍꯥꯔꯥꯖꯁꯨ ꯂꯩꯕꯥꯛ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯁꯂꯥꯃꯤ ꯇꯣꯞ 18 ꯀꯥꯞꯈꯤ ꯀ꯭ꯋꯤꯟꯇꯟꯅ ꯊꯨꯡꯂꯕꯒ ꯀꯣꯟꯊꯧꯖꯝ ꯏꯝꯐꯥꯜꯗ ꯊꯨꯡꯈꯤ ꯂꯩꯕꯥꯛꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯣꯛꯈꯤꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯅꯠꯇꯦ ꯂꯥꯏ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯇ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯇꯧꯅꯕ ꯄꯣꯠꯆꯪꯅ ꯃꯍꯥꯛꯄꯨ ꯑꯣꯛꯈꯤꯕꯅꯤ ꯃꯁꯤꯅ ꯎꯠꯄꯗꯤ ꯃꯅꯤꯄꯨꯔꯅ ꯑꯪꯒ꯭ꯔꯦꯖꯀ ꯈꯠꯅꯅꯤꯡꯗꯦ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯤ ꯑꯃꯁꯨꯡ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯗꯨꯗ ꯃꯈꯣꯏꯗ ꯆꯪꯖꯗꯨꯅ ꯋꯥꯅꯣꯝꯂꯨꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯑꯃꯁꯨꯡ ꯊꯣꯛꯇꯕ ꯌꯥꯗꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯈꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯄꯥꯡꯒꯜ ꯐꯔꯤꯕ ꯃꯈꯣꯏꯅꯤ ꯑꯗꯨꯅ ꯑꯀꯟꯕꯗ ꯑꯁꯣꯟꯕꯅ ꯈꯔ ꯅꯣꯂꯞ ꯆꯠꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯔꯦꯝꯕꯗ ꯏ ꯇꯥꯟꯅꯗꯅꯕ ꯁꯤꯟꯕꯅꯤ ꯂꯧꯕꯁꯨ ꯌꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤꯗꯤ ꯂꯥꯟ ꯊꯣꯛꯅꯕ ꯇꯥꯔꯕꯁꯨ ꯊꯤꯡꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯅ ꯂꯦꯞꯈ꯭ꯔꯦ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯁꯤꯟꯕꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯪꯒ꯭ꯔꯦꯖꯀ ꯃꯅꯤꯄꯨꯔꯒ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯕꯅꯤ ꯀ꯭ꯋꯤꯟꯇꯟꯅ ꯃꯍꯥꯔꯥꯖꯀ ꯎꯅꯔꯕꯗ ngasi darbar tausidang hairamlaga residency tana chatki Maharaso konungda lengsinki Ningthauga unabada harau harau taram taram tauramdaba nongmatang darbar yaithoksi haibada yaramdaba Chief Commissioner gi sajat asina
ꯆꯤꯡꯅꯕꯒꯤ ꯃꯆꯥꯛ ꯅꯤꯡꯊꯤꯅ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯛ ꯁꯥꯡꯂꯕ ꯂꯝꯕꯤ ꯆꯠꯇꯨꯅ ꯂꯥꯛꯂꯒ ꯄꯣꯊꯥꯕꯒꯤ ꯁꯔꯨꯛ ꯏꯌꯥꯎ ꯌꯥꯎꯗꯅ ꯊꯨꯡꯉꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯗꯔꯕꯥꯔ ꯇꯧꯁꯤ ꯍꯥꯏꯔꯝꯕ, ꯅꯨꯃꯤꯠꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕ, ꯑꯗꯨꯒ ꯗꯔꯕꯥꯔ ꯁꯪꯗ ꯇꯧꯁꯤ ꯍꯥꯏꯗꯅ ꯔꯦꯖꯤꯗꯦꯟꯁꯤꯗ ꯇꯧꯁꯤ ꯍꯥꯏꯔꯝꯕ, ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯁꯤꯐꯥꯏ ꯌꯥꯝꯅ ꯄꯨꯔꯛꯄꯒꯤ ꯆꯤꯡꯅꯔꯝꯕꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯃꯆꯥꯛꯁꯤꯡ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯄꯨꯔꯤꯕ ꯀꯥꯡꯕꯨꯗ ꯄꯤꯈꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧꯗ ꯆꯦꯛꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯂꯦꯞꯅꯈꯤꯕ ꯃꯇꯝ ꯀꯥꯏꯗꯅ ꯁꯤꯔꯖꯨꯠꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯍꯨꯝꯒ ꯗꯔꯕꯥꯔꯒꯤꯗꯃꯛ ꯀꯣꯟꯊꯧꯖꯝ ꯏꯝꯐꯝ ꯇꯝꯅ ꯃꯅꯥꯏ ꯃꯁꯜ ꯊꯧꯒꯜ ꯑꯃꯁꯨꯡ ꯑꯉꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯦꯡꯉꯛꯂꯦ꯫ ꯃꯍꯥꯔꯥꯖꯅ ꯊꯨꯡꯂꯕꯗ ꯆꯤꯞ ꯀꯃꯤꯁꯅꯥꯔꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯎꯅꯁꯤ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯅꯤꯡꯊꯦꯝ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯄꯨꯡ 3 ꯆꯨꯞꯅ ꯉꯥꯏꯔꯦ꯫ ꯑꯗꯨꯃꯛꯇꯗꯁꯨ ꯗꯔꯕꯥꯔ ꯇꯧꯁꯤ ꯌꯥꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯇꯨꯅ ꯉꯥꯏꯕ ꯎꯕꯗ ꯂꯩꯕꯥꯛꯀꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡꯒꯤꯁꯨ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯡꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤꯔꯖꯨꯠꯅꯦ ꯃꯅꯥꯎ ꯑꯅꯤꯅꯦ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯀꯨꯝꯕꯥꯕꯗ ꯏꯔꯤ꯫ ꯂꯦꯡꯉꯛꯄꯗꯤ ꯁꯤꯔꯖꯨꯠꯁꯨ ꯃꯅꯥꯎ ꯑꯍꯨꯝꯒ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕꯁꯤꯡ ꯌꯥꯎꯅ ꯅꯨꯃꯤꯠ ꯌꯨꯡꯒꯗꯕ ꯄꯨꯡ 2 ꯂꯩꯔꯤꯉꯩꯗ ꯗꯔꯕꯥꯔ ꯇꯧꯕ ꯆꯠꯂꯦ ꯍꯥꯏꯅ ꯏ꯫ ꯃꯅꯥꯎ ꯑꯍꯨꯝꯗꯒꯤ 2ꯗ ꯉꯥꯏꯔꯛꯄꯒꯤ ꯃꯔꯝ ꯀꯨꯝꯕꯥꯕꯗ ꯄꯜꯂꯝꯗꯦ꯫ ꯀꯣꯏꯔꯦꯡ ꯖꯨꯕꯔꯥꯖꯅ ꯁꯥꯎꯗꯨꯅꯕꯨ ꯑꯣꯏꯔꯣ, ꯏꯀꯥꯏꯕꯅꯕꯨ ꯑꯣꯏꯔꯣ, ꯅꯥꯗꯨꯅꯕꯨ ꯑꯣꯏꯔꯣ ꯍꯥꯟꯅ ꯆꯠꯈꯤꯕ ꯁꯨꯒꯥꯏꯅ ꯊꯥꯗꯕꯒꯤ ꯋꯥꯐꯝ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯧꯔꯨꯅꯕ ꯃꯤ ꯊꯥꯕ, ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯍꯣꯠꯅꯔꯨꯕ, ꯆꯤꯞ ꯀꯃꯤꯁꯅꯥꯔꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯗꯔꯕꯥꯔ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯧꯅꯕ ꯍꯣꯠꯅꯕ, ꯒꯨꯂꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯖꯣꯕꯔꯥꯖꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯗꯔꯕꯥꯔ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯅꯆꯤꯡꯕ ꯃꯔꯣꯜꯁꯤꯡꯗꯤ ꯀꯨꯝꯕꯥꯕꯗ ꯏꯔꯝꯗ꯭ꯔꯦ꯫ ꯀ꯭ꯋꯤꯟꯇꯟꯅ ꯍꯟꯗꯛ ꯆꯠꯈꯤꯕ ꯁꯥꯖꯠ ꯑꯁꯤ ꯃꯥꯒꯨꯝꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯆꯠꯄ ꯍꯧꯅꯗ꯭ꯔꯕ ꯃꯑꯣꯡꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧꯗ ꯆꯠꯄ ꯍꯧꯅꯕ ꯁꯥꯖꯠ ꯕꯦꯚꯥꯔ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯖꯥꯇꯤ ꯑꯃꯗ ꯄꯣꯛꯄ ꯆꯨꯝꯅꯒꯤ ꯃꯤꯁꯨ ꯅꯠꯇꯕ ꯑꯁꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯤꯞ ꯀꯃꯤꯁꯅꯥꯔ ꯑꯣꯏꯔꯤꯕ, ꯃꯔꯩꯕꯥꯛꯇꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕ ꯅꯤꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯆꯠꯄ ꯍꯧꯅꯕ ꯁꯥꯖꯠ ꯑꯃꯠꯇ ꯉꯥꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯕꯨ ꯆꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯎꯁꯤꯠꯇꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯄꯥꯛꯄ ꯑꯃꯁꯨꯡ ꯑꯆꯧꯕ ꯄꯥꯡꯒꯜꯒꯤ ꯏꯆꯦꯜꯗ ꯏꯊꯛ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯤꯗꯅ ꯊꯨꯡꯅꯤꯡꯕ ꯃꯐꯝꯗ ꯅꯝꯗꯨꯅ ꯊꯨꯡꯒꯅꯤ ꯈꯟꯕ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯄꯥꯡꯒꯜꯒꯤ ꯃꯌꯥꯏꯒꯤ ꯑꯌꯧꯕ ꯅꯥꯄꯜꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯋꯤꯟꯇꯟꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯄꯨꯕꯒꯤ ꯍꯧꯅꯕ ꯁꯥꯖꯠ ꯈꯪꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯗ ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯀꯗꯒꯦ ꯈꯪꯗꯕ ꯃꯤꯇꯥꯅꯤ꯫ ꯅꯤꯡꯊꯧꯒ ꯑꯍꯥꯟꯕ ꯎꯅꯕꯗꯁꯨ ꯃꯥꯒꯤ ꯀꯦꯔꯥꯅꯤ ꯑꯃꯗ ꯐꯥꯎꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯅꯤꯡꯕ ꯁꯥꯖꯠ ꯆꯠꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯇꯧꯁꯤ ꯀꯧꯔꯒ ꯗꯔꯕꯥꯔꯒꯤ ꯃꯒꯨꯟ, ꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯉꯥꯛꯇꯦ꯫ ꯃꯄꯥꯟꯗꯗꯤ ꯐꯖꯐꯝ ꯊꯣꯛꯄꯅꯤ꯫ ꯗꯔꯕꯥꯔ ꯇꯧꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯃꯒ ꯇꯧꯅꯕꯅꯤ꯫ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯥꯛꯀꯤ ꯋꯥ ꯅꯠꯇꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯄꯨꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯂꯕ ꯑꯉꯝꯕꯁꯤꯡꯕꯨ ꯗꯔꯕꯥꯔ ꯇꯧꯕ ꯃꯇꯝ ꯐꯪꯗ꯭ꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯐꯝꯐꯝꯅꯆꯤꯡꯕ ꯄꯤꯔꯝꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯁꯟ ꯀꯨꯟꯗꯨꯅ ꯂꯩꯕꯕꯨ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯊꯧꯁꯥꯔꯨꯗꯕꯒꯨꯝ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯕꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯄꯨꯡ 3 ꯆꯨꯞꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯟꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠꯀꯤ ꯂꯥꯞꯈ꯭ꯔꯕ ꯋꯥꯡꯃꯗꯅꯤ꯫ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯅꯥꯏ ꯃꯁꯜꯗ ꯊꯧꯁꯥꯗꯕꯒꯨꯝ ꯍꯨꯀꯨꯝ ꯄꯤꯔꯝꯕ ꯃꯥꯜꯍꯟꯕ ꯄꯨꯝꯅꯃꯛ ꯈꯜꯂꯨꯔꯕꯗꯤ
लेबाक पुबगी हौनबी खंगदबा हैतबा मीनी हाइदनबगी मरम अमत्ता उदे भारत सरकारना हाबदी लॉर्ड लैंसडाउनना मणिपुरदा थबक पांगथोक लुनबा थारकपा क्विंटन लमचत नाइदबा चौखटपा वालिबा अथापा लमदा पोकपा मियोइनी खनबदा लानिंगाई लेते महाकी सजतना मैतैगी पुकनिंगदा सिंगनरिबा वाखलबो चेसन हनबता नतना महाकना तौरकपा पुम्नमक्की अवाय खुम पीगे अकाइबा तौनिंगबा पुम्नमक थिंगे खलहनखे क्विंटनना मणिपुरदा लाकपसी तिकेंद्रजित फादुना पुरऊ कुलचंद्रना निंगथौ ओइबा यारे हाइरमु हाइबा थौदा पुदुना लाकपने करमना फागदगे खनबदा दरबारना ख्वाइदगी अराइबा ओइगनी खंदुना दरबार तौबना महाकी अहानबा मथौ ओइखि दरबारदा फानबा सिनबदा निंगथौ अमसुंग मनाव सिंगना चिंगनररोय मरमदे दरबार यंगथीनबा मफम नत्ते पांगल उत्फम नत्ते मतम थिंथख्रबदी मीगी लेबाकता मखोइना सरौ सिनबा अमगिबु ओइरे निंगथौगी मना जोबराज की मना सोइदना यौखिगनी हाइबा क्विंटनना भाप मुन तारमे अदुना थुंगम थुंगफात्रिङैदा दरबारना मांग थारमबनी महाकी दरबार मवोंग असी दरबारगिदमक लेरिबा संगदा तौबा यादबा ओइदुना रेजिडेंसीदा लेपनी दरबारगिदमक लाकपनिना महाराज अमसुंग मनाव इबुंगो अहुमगा मनाई थौगल खरगा लाकनी खलंबा याय मरमदी अंग्रेज सिंगना दरबारगी चटपा मतमदा खुमी मयाम पुदुना चट्टे अदुबो महाराजना क्विंटनना निंगबगुम तराई तराईना कोक लाक्तबा मनाई मसल अंगम मथौ मतिक चाना यावरकपा उबदा हाथु हाथु उना थोकपदा अनिंगबा पांगथोकपा ngamgani थाजरमोय अदुना मनुंग थिटना असोय अंगाम यावदनबा सिनबदा मतम चंगखिबदगी निंगथौदसु थौसादबा उतखिबा अदुगा महाकी थबक्तसु काइखिबा ओइहल्ले महाराज अमसुंग मनाव इबुंगो सिंग इराई लाइना तगोक लाकनी खलमलबदी महाक खंगबा वाटपनी हाइदनिंगाई लेते निंगथौना लेंगबा तारबदी मतिक चाबा थौगल अमसुंग अंगम मथौ निंगथौ सेनबना सिंगबा मसाना यावरगदबनी अंग्रेजना करी तौरमगदगे हाइबा वाखलगी वा नत्ते हौनबीसु अदुनी लंबीदा लमखांगदा खंगहौदना खुदोंग थीबा थोरकपा याय थोरकलबदा थेंगननबा मिसक यावगदबनी मखोई सिंग अदुना अचेंगबा मतांग योरकलबदा निंगथौगिदमक थवाई थाबा तारबसु थागदौरिबनी मनाव इबुंगो सिंगसु अदु मंगाय हकथेंगनबा चेक्सिनबा थौगल यावदबा नत्ते नरांगदा सुरचंद्रगी वाथोक थोखरी नाइतोम लाइना चटपा याबा मतम नत्रि अदुगी मथक्ता सुरचंद्रगी मिचंग ओइरिबा अंग्रेज किदा चटपनी नुमित अदुदा खनगदबा ngangnagदबा हिरम अचौबा हाइबाबु मुन्ना खंथरबदा अंग्रेजना ताकथोक्त्रबसु सुरचंद्रगी वाथोकनी अतैदी मसा ngakतनी चीफ कमिश्नरना खंजरमबना मरम अमत्ता खंगहंदना निंगथौ मचिन मनाव सिंग दरबार कौदुना लाखलगा तिकेंद्रजितपु नंफा फारगा मनाई मसलगा लोइनना महाराजपु कोंथौजम इनफम बंगलादा थममलगा महाकना पुरकपा सिपाहीगी मतेंगना कोइरेंगबु इराई लाइना मफम मरांग खंगहंदना इरांग लांगलिंगैदा पुखिगे हाइबा वाखल सोइदना ओइरमगनी कोइरेंगना लेबाकी पांगन ओइरिबनी महाकपु मखोइगी मखुत चल्लबदी निंगथौगी मपामबोम टेकलगनी मपांगल लेररोय लेबाकसु लानमीसु तौफम खंगलरोय अदुना मखोइना पांबा निंगबा पुमनमक तौबदा थिंगबीनबा लेररोय महाराजना लेंगकपगी खोंबु उबदा निंगबा खरदी सोइदना कायरमगनी मखोइगी फिबम चाद्रिबा मतांग ओइदुना उनखिदनबा होनबदा थवोइ उसित्तबा यावना हौना खंगदबा उतखिबनी असोनबबु अकनबना उसित्तबा महौसाने अदुबो हंदकी मतांग असिदा चौथोक मनबा उतखिबा सिमदी अताबा औबा अखंगबा पुमनमक्ता खोइ सोकपमक्ने मतम मदु फावबदा मणिपुर मखोइदा मिरई पाकनी
ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯅ ꯇꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜꯒꯤ ꯊꯧꯋꯤꯟ ꯁꯤꯝꯅ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯈꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯑꯉꯛꯄꯅꯤ ꯃꯤꯒꯤ ꯃꯔꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯠꯅꯕꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯄꯨ ꯐꯥꯒꯦ ꯂꯥꯛꯂꯒ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯎꯁꯤꯠꯇꯕꯒꯤ ꯈꯝ ꯊꯦꯡꯕ ꯎꯠꯄ ꯄꯨꯝꯅꯃꯛ ꯑꯁꯤꯃꯛ ꯈꯨꯁꯦꯝ ꯋꯥꯔꯤꯃꯛꯇꯗꯁꯨ ꯀꯥ ꯍꯦꯟꯃꯟꯕ ꯑꯣꯏꯕꯅ ꯏꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯈꯥ ꯄꯣꯜꯂꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯑꯗꯨꯃꯛ ꯂꯩꯖꯩ ꯃꯅꯤꯄꯨꯔꯒ ꯑꯪꯒ꯭ꯔꯦꯖꯀ ꯂꯩꯅꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯁꯟꯙꯤ ꯇꯧꯅꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯏꯀꯣꯟ ꯀꯣꯟꯕꯗꯤ ꯑꯪꯒ꯭ꯔꯦꯖꯀ ꯒꯝꯚꯤꯔ ꯁꯤꯡꯒ ꯇꯧꯅꯈꯤꯕ ꯈ꯭ꯔꯤꯁꯇꯥബ്ꯗ 1934ꯒꯤ ꯁꯟꯙꯤ ꯑꯗꯨꯅꯤ ꯁꯟꯙꯤ ꯑꯃꯇꯗ ꯃꯅꯤꯄꯨꯔ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯆꯍꯤꯗ ꯂꯨꯄꯥ ꯑꯁꯨꯛ ꯂꯣꯏ ꯍꯥꯒꯗꯕꯅꯤ ꯑꯁꯤꯅꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯤꯅꯕꯒꯤ ꯂꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯍꯥꯏꯕꯗꯤ ꯁꯤꯃꯅꯥ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕꯇꯅꯤ ꯈ꯭ꯔꯤꯁꯇꯥബ്ꯗ 1963ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯇꯧꯅꯈꯤꯕ ꯌꯥꯟꯗꯕꯣ ꯇ꯭ꯔꯤꯇꯤꯗꯁꯨ ꯃꯅꯤꯄꯨꯔ ꯏꯪꯒ꯭ꯔꯦꯖꯀꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯍꯥꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯍꯥꯏꯅꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯅ ꯍꯥꯏꯅꯕ ꯏꯅꯕ ꯑꯃꯠꯇꯅ ꯏꯪꯒ꯭ꯔꯦꯖꯀꯤ ꯃꯈꯥ ꯃꯅꯤꯄꯨꯔꯅ ꯄꯣꯜꯂꯤ ꯍꯥꯏꯕ ꯂꯩꯇꯦ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯌꯥꯕ ꯈꯨꯗꯝꯗꯤ ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠꯅ ꯃꯅꯤꯄꯨꯔꯗ ꯏꯪꯒ꯭ꯔꯦꯖꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯕꯒꯨꯝꯅ ꯃꯦꯖꯔ ꯒꯣꯄꯥꯜ ꯁꯤꯡꯅ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠ ꯕꯔꯁꯗ ꯏꯪꯒ꯭ꯔꯦꯖ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯀꯜꯀꯇꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯦꯝꯕꯦꯁꯤ ꯊꯝꯅꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯗꯨꯃꯛ ꯑꯣꯏꯖꯩ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯗꯅ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯨ ꯇꯥꯛꯏ ꯚꯥꯔꯠꯀꯤ ꯅꯦꯇꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯏꯪꯒ꯭ꯔꯦꯖꯀ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯗꯤ ꯂꯩꯔꯝꯗꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯌꯦꯡꯗꯨꯅ ꯔꯥꯖꯥ ꯃꯍꯥꯔꯥꯖꯥꯅꯆꯤꯡꯕ ꯎꯄꯥꯙꯤꯁꯤꯡ ꯅꯧꯅ ꯄꯤꯁꯤꯟꯗꯨꯅ ꯁꯦꯝꯈꯤꯕ ꯁ꯭ꯇꯦꯠꯁ ꯑꯃꯗꯤ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯌꯟꯁꯅ ꯐꯥꯗꯨꯅ ꯊꯝꯂꯕ ꯚꯥꯔꯠꯀꯤ ꯂꯝꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒ ꯄꯨꯡꯈꯦꯟ ꯈꯦꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯗꯨꯅ ꯀꯔꯝꯅ ꯁ꯭ꯇꯦꯠꯁ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯪꯂꯕꯗꯤ ꯑꯪꯒ꯭ꯔꯦꯖꯀꯤ ꯈꯨꯠꯁꯦꯝꯅꯅꯤ ꯈꯨꯝꯕ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯁꯀꯤ ꯐꯤꯔꯦꯞꯐꯝ ꯊꯥꯔꯛꯄꯗꯁꯨ ꯁꯥꯏꯃꯟ ꯀꯃꯤꯁꯟꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯄ꯭ꯔꯖꯥ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯂꯝ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯝ ꯅꯠꯇꯦ ꯍꯥꯏꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈ꯭ꯔꯤꯁꯇꯥब्ꯗ 1934ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯂꯥꯛꯂꯕꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤꯕ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯕ ꯃꯔꯅꯥꯏꯒꯤ ꯄꯥꯡꯒꯜꯅ ꯄꯥꯟꯖꯕ ꯂꯩꯄꯥꯛ ꯀꯧꯗꯅ ꯑꯇꯩ ꯀꯔꯤꯁꯨ ꯀꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯔꯣꯏꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯦꯇꯤꯕ ꯁ꯭ꯇꯦꯠꯁꯀꯤ ꯐꯤꯚꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯅꯤ ꯑꯪꯒ꯭ꯔꯦꯖꯅ ꯎꯁꯤꯠꯃꯟꯗꯕ ꯃꯔꯝꯆꯠ ꯑꯃꯁꯨꯡ ꯃꯑꯣꯡꯗ ꯄꯦꯟꯗꯗꯨꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯄ ꯄꯥꯝꯗꯨꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯀꯣꯅꯨꯡ ꯇꯥꯟꯅꯍꯟꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯉꯝꯃꯛꯇꯕꯒꯤ ꯂꯦꯡꯈꯤꯕꯔꯥ ꯂꯦꯞꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯦ ꯃꯤꯁꯛ ꯈꯥꯏꯗꯅ ꯊꯥꯖꯅꯔꯤꯕꯗꯤ ꯁꯥꯎꯗꯨꯅ ꯂꯦꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯪꯒ꯭ꯔꯦꯖꯀꯤ ꯊꯧꯑꯣꯡꯒꯤ ꯅꯥꯁꯣꯟ ꯐꯪꯕꯗꯒꯤ ꯍꯟꯈꯤꯕ ꯑꯣꯏꯒꯅꯤ ꯑꯁꯤꯅꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯗꯔꯕꯥꯔ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯏꯔꯩ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯄꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯑꯪꯒ꯭ꯔꯦꯖ ꯐꯝꯅꯥꯏꯕ ꯀ꯭ꯋꯤꯟꯇꯟꯒꯤ ꯁꯥꯖꯠꯇꯒꯤ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯀꯟꯈꯠꯈꯤꯕꯇ ꯅꯠꯇꯅ ꯃꯅꯥꯏꯁꯤꯡꯅ ꯍꯞꯇꯥ ꯕꯪꯒ꯭ꯂꯥ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯃꯑꯣꯡꯒꯤ ꯁꯥꯃꯤꯟ ꯈꯔ ꯏꯪꯈꯣꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯑꯣꯡ ꯇꯝꯗꯨꯅ ꯇꯥꯕꯗ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯋꯥꯐꯝ ꯁꯣꯏꯗꯅ ꯌꯥꯎꯔꯦ ꯂꯦꯞꯈꯤꯗꯨꯅ ꯗꯔꯕꯥꯔ ꯌꯥꯎꯔꯔꯣꯏ ꯂꯦꯞꯈꯤꯕ ꯑꯣꯏꯒꯅꯤ ꯒ꯭ꯔꯤꯃꯨꯠꯅ ꯑꯐꯕ ꯁꯥꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯦ ꯁꯤꯟꯕꯅꯤ ꯒ꯭ꯔꯤꯃꯨꯠꯄꯨ ꯋꯥꯔꯧꯕ ꯍꯧꯔꯛꯂꯕꯅꯤ ꯖꯣꯕꯔꯥꯖꯇ ꯅꯠꯇꯅ ꯃꯩꯇꯩ ꯑꯌꯥꯝꯕ ꯒ꯭ꯔꯤꯃꯨꯠꯄꯨ ꯃꯍꯥꯛꯅ ꯍꯨꯟꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯋꯥꯔꯧꯏ ꯀ꯭ꯋꯤꯟꯇꯟꯅ ꯊꯨꯡꯉꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯡꯊꯧꯀꯥꯕ ꯑꯅꯤ ꯑꯁꯤꯗ ꯗꯔꯕꯥꯔ ꯑꯃꯨꯛꯇꯪ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯔꯥꯏꯕꯅꯤ ꯅꯤꯡꯖꯕ ꯎꯄꯥꯏ ꯃꯆꯤꯟ ꯇꯦꯛꯂꯦ ꯑꯗꯨꯃꯛꯇꯗ ꯉꯝꯖꯕ ꯄꯨꯝꯕ ꯍꯣꯠꯅꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀ꯭ꯋꯤꯟꯇꯟꯒꯤ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯛꯇ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯗꯔꯕꯥꯔ ꯌꯥꯎꯍꯟꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯥꯟꯅꯗ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯒꯦ ꯕꯦꯒꯥꯔꯤ ꯄꯤꯌꯨ
amasung ras amuktang yengkige haina Srijutta pau pirakle. Darbar gidamak kuisien chelamba taudaba yade haiduna pisum sukna nganglamba Quinton gi mathangi pauda darbar gi wa amatta palakte. Palakpagi kanaba sulaitre. Tikendrajit phanabagi tauge hotnaba darbar ne. Mahak yaudravadi darbar adugi kanaba masana leitre. Pharaktaba yade hairakpanina atopa upaya ama thigadaba mangaire. Ras amasung begari gi pau phangmada Srijutna soidanaba sinki. Jagoi sarugadaba kambuda lupa nifu piduna Quinton na pambagi matungina ahing aduda sanarunaba nongthonba phuloda sinhanki. Ahing adu sahebki mamangda sanaroi nongangadaba pung nipanda hale haina kumbabada irami. Wafamasi Angresna iramba lairik singa khara khene maduna maningda lakjage. Quinton na hankibada changadaba begari sinbaloire jagoi yengningba yenghalle aduna mahakna Manipurda lakpagi pandup loirabagumbani haina lawba yare. Darbar su mahakna tausi hairaktrabanina taudre. Mahakna satkhraga kari amuk tawrakhigadage haiba khangadabada mangaire. Manipurda mahakna tauningba hainingba hainaba pumnamak loire aduna hallage haibada kanana susingna ningai leitre. Mathangi karigumba aronba launamba poram leirigadage haiba ayambana khallufam leitre. Adubu kupna wakhal khanthaba Quinton gi maramda munna yengba mioi kharadade mahakki sifai samri gi khongthang kari oirakpa yabage khandaba ngamkide. Kari su sijinaroidabada sifai samri puraktuna migi mamit chaunaba makoida sading henaba honafam thokte. Adubu phongdoktaba lon gi artha phongna haluba yadabanina aronba artha lon hannaba honaba natana kari su tawningai leramde. Quinton gi khongpham asida chingnaba yaba kongai ama leirabasu sifai samrina leibak ama saikhaiduna mahakna ningbata tawba ngamgani kananasu thajaba ngamba wa natte. Adubu chekshinbagi mangjaba karisu leite. Aronba khongchattadi sifai samrina tawba ngamba yamna lei. Quinton na ningthaugi wakhanbu amaromda singthoklaga angam mathausingbу chingnaba kokhallaga mahakki akaknaba mathauni haina pirakpa pangthoktaba yadabani hairakpa thauda mahakna Manipurda thunglabaga irailaina pangthokke ningba pangthokpadi ngamkhidraba chatlagani haibagi thausinna thajahallaga ahingda misik mirau khol tadraba leipak miyamna mikap thoktringaida Tikendrajit po pharaga huigang thangduna chingduna pukhige thaurangkhe. Quinton gi sajat aronba huralana gi mawong aktane. Ahingi isik hulaklaba nongalamdai gi matamda launamtada hinaraba Quinton na mahakna purakpa sifai sing konungda lona thajille. Jobras ki tampakyum Sri Vrindavan Chandra gi maikairom tamsillaktuna nongmai kapsille. Masana tabane makhoigi pandamde Tikendrajit phabane. Tikendrajit nasa changjaraklo nangbu phaba ai lakpane natrabadi namduna pharagani haiduna hifong phongna anganbada changbagi mathauna Quinton da leiramde. Aronba launamtada hainabani pana aronba launamgi thabak tawrakpa tabane. Tikendrajit po tampak yumda soidana thengnagani amasung laina phaba yaragani haibasi Quinton gi thajabani. Maramde nabu narabasu nabu nadrabasu nai haiduna leiriba mafam adu thadoktuna
mahak chatloi adugi mathakta Quintanna mahak chatlagani haina chatnabagi thaurang tawkhrabanina cheksinbagi saruksu khara watlamlagani aduna phabada laina thoklagani satkhragadaba mibu kiduna lotpham thokte soidana khangani konungda hana ningthaugi mafam tana sangsaluraga akaibane hengani khanduna tampak yumda tamsinmani konung manung ningthau kongidi masana amasung mahusana cheksinba mafamni Quintan lakpa laktabagi wanate yeknaba masak uba udabagi wanate aduna konungda Tikendrajit thiba chatlurabadi wajau oikhiduna angamba yengnabagi wafam oikhragani amasung Tikendrajit pu sekshinnaba takpagum thokhragani khanduna soidana leiramgadaba mafam khanba laina pangthokpa yagani ningba mafam tana Puran lanada sangselakpani handaki khongthang asisu Quintan gi wakhal asana henmale tampak yumdagi koireng jobaras kana leijadraba mioi amagum irai laina chingduna puge ningbana henmanbani lebaki jobaras amabu jobaras tusu karamba jobaras mahaki makhutta matam adugi Manipur leibagum tauriba matam dusu karamba matam Angreska kanna muknariba phibam asida ngakpi senbinaba kana yaudana nahakna phaningba phara rola o haina leiramgadaba jobarasla punamakasi inat natraga maitei pangalda maitei gi thaunada usittaba utpani haigadra adu warabadi nungthil pobopta anganbada ifong phongna changlaktabadi karamba wakaldagino Quintan gi maruoiba wakhal Tikendrajit pu amuktang khutchan mangamlabadi Manipurda pambom thangalaknaba mi leiraroi lepkhibani amoromda tampak yumga ningthaugi konunga mail ama ani manga tara lapnaba nate lauba tanaba mafamda leibani thaudok adugi makhol taraga natraga samin phanglaga kaiduna chenkhigadaба nate lebak ama panbabu lanmi manga taradang thamlaga lebak lingbra ningthau pali haiduna nungaina pangpan panbagum khanba Quintan gi wakhalla magi maraibak thibana mana thengnage ningba koireng mana leihaningba mafamda leiramdre lebak amabu puribani pana tungmang oiba yaba yadaba ikhan khandana adugumba matang matam aduda mayambung maharaj pu thadoktuna masagi wakhal masagi leibakki mawong ikhan khandana nungaina leithokpham thokte Quintan gi mawong magi thaudau uraga thabak paidringeida thabak loithokpa migi wakhan male magi wakhal mana tauba thabakpu soiba haunade khanmani pa male aduga Manipur bo mi lising ama ani taba khun amagum khanba male Quintan gi thaurang san leidringeida hodong hatpa taduna mahakki wakhal gi asonba du mayek lana takhi Angresna tampak yum koisinduna nongmai kapsellakpada nupi angang mi paiduna koisen selle hirang langle khanghodana thokpa thaudok oibana ayamana gyan mangle asigumba phibam asida mathauna phaba pukran bata konna chongthoktuna lusinglakliba Angreska khuthengna yanaduna siminare asokpa asiba suyamna yaure nongmai makhol tabada konung pumba sem sabada maiteina thubadi yaknaba makkisu thagatna phamni aduga lan gidamaktadi matam pumbada sem saduna lei haiba yaba makni matam madu phawba lan karamba matamda lakadage singthaba singkakpa yaba Manipur oidre sifai oiduna khulai senaduna leiraba kambudi lairadana leikai lanmi pana lanmi phawba matam pumnamakta sem saduna leinaba matamni nongmai mangara kapa makhon hektabada masa masagi chengjel puduna chenkhatnaramba matamni asumna kudak adumaktada sem sakraba maitei lanmiga Angres lanmiga mayoknarakle nongalaba matung numitna haigalaklaba matam adwaidari yamna kanna landa lan oina kapnarakle khut thongnakhrabanina Angres so pak handokpa yadre maitei so
awoiba ama khangnaba taksilakle Ingres sifai konung lomda changba ngamdraduna makhoi gi sifai kangbu amadi minu thong lanthokduna makhoi na ngamgadaba khulakta changsinkhre minu thong wangmada leiba pangan sardar gi mayum changduna nupi ahumga sardar ga loinana hatkre madudagi maitai khulak mathang mathang changkiduna usam leikai yambem leikai amasung saikom leikai ahumak mai tharakle yum chakpa kange thorakpa mibuna nongmaina kaptuna hale asigumba masat naidaba lamchat asina tingenda tainaba ngamdaduna nasikhongda tainaba horakle Quintan amasung Quintan na purakpa kangbu asidi nupi angang masat khangdaba asona na yengdaba haunadaba khangdaba mi ngakta khallaga khut semduna purakpa oiramle lanmiga kapnariboi ningpham thokpane makhoina nasonda sathariba leibak ki handuna leipak kaina bo honariba maitai lanmi gi nakanna de khantharude Angres ti mahu panbalen gom yekna daba naidana pangchik ka sik pakangbo ne Maharaj Gourachandra maikhu karakpa amasung singnang khongnang lomda mi kaiduna chenaba ubada yumsu tharamale maikhu kare Tupi na ha mayam kainare haiduna zamandar subedar na singba sifai thaduna yenghaloi sifai gi makok oina lu singba mari chatkibagi manungda kumbong subedar leisang zamandar amasung athokpam dewandi landa tukhi songthamiyadi asoka pan yaukhide matang aswaidari maitai gi safu kansilakle nongchup thongda majai bungo wangkhairak panalu singduna Angres tan khaiba horakle majai bungona tan khaiduna Lakshmi thongi awangda nityainandagi mapada Angres lanmi thugaire maitai na taksilakpa sum kansalakpana amasung maitai gi safuna henjalakpana Angres khangba yaraktraduna konthaujam impham gi banglada numit chaitharakpa matamda chenchenkhi masina landi loidre Thangapat ki palidagi maitai na hapta bangla rom da kapsin bahorakle Angres so madugi paukhum piba kanna laknakhi Hojik Angres ki tikendrajit phabagi asa natre mathwai kanjanabagi thoidok hendokna Quintan bukanna bahotnabagi matang yorakle Hojik phawba nainerakle ba si chaitharol kumbabada phangba thodokna Maruiba machak oiduna nainabani Angres na iba lairik ta yaubaga matam amasung thodok khara khenai adubo mapungdadi ikhen khenade haibayai Mrs. Grimutna mahaki 3 years in Manipur haiba lairik ta thodokasi ningthina amasung sugaina iri mahak Manipurda political agent oiramba Mr. St. Clair Grimut kinupini Mahak matam maduda mahaki mapuroibaga Manipurda le thodok amasung maram pumnamak ningthina khanghoba nupini residency-ga konunga kapnaba matam adudadi mahak lan yaurabagummani landa sokpasing laikannabada mahak sukanna yaure mamitna ubana ure udaba arola thup kaya amasu mapuroibadagi yamna khangki mahaki wa ningthina sugaina taraga achumba aranba maikai animak lepanungai gani ningi mahakna irambagi matungina pakasanaga kwerenga yengthina ba adugi mathakta pakasanaga nauriba angang weriba jilangam su yengthina ki Surchandrana manau pokminaba pakasanagi hakal hek changba amasung pokminadabagi wafamna manung mapan nairektaba maram sing asina thodok asigi maruni haina Mrs. Grimutna irami Kwereng Senapatina leibakta Ingresta leibaki maruiba mini haina ui sajatta sawongda apangalda sagolda khujuda khulaida lubada singbada mahakna machin manau pumbadagi hen hele asigumba ningthaugi michang mikhai naiba sida pendabana henmalaktuna Kwerengne angau sanane zilangambane makoi humna konung chekhairakpada Surchandra Maharaj
konung thadok-tuna residency-da chelakpani. Thangai sengba khutmabadi angau sanaga zila ngambagani haina mahakna sengna irami. Makhoi anina ningthaugi sangai manaki chekpal kaduna sangkhraga ahing athengbada nongmai kapsillubada Gourachandra Maharaj thingnaba amatta hotnarude residency romda chensillaktuna nongyai matung pung ani taba matamda thungle. Kohimadagi Brahmadagi sifai kauthoklaga mahaki mateng piduna ningthau khubam hanjinhange haina Gourachandra Maharaj ta political agent na yamna toina hairaba phawbada koireng bukibana hakmanduna trithasat khrage ningthau khubam masana yana thadokle haina manau singda lairik pau iki. Residency da pung kontra taruk leram laga Ingres sifaina mahakpu kasarta na thinbiki. Mrs. Grimutna Maharaj Gourachandra bu mathauna leitaba pangdabane pani haina lawi. Koireng bukibana afaba kanaba magi oijaba pumba amatta tau haiba yakhide. Pangdaba maktana maram moiduna magi mangkiba pumnamak hanjingadaba langthektuna chenkhe. Maharaj ase lebakna yadaba ningthaudi natte. Aduga mahakna yamna luna chana tauzaba manau pakasanadi lebakna yamna tathirami. Mrs. Grimutna irangi matang asida Gourachandra Jobaraj Imphaldagi mile 13 lapna lei haina irami. Kumbabadadi nambolni hai kharatani khenariba kumbabana haiba sina sumgani ningi masimadi maitaina hena khangpham thoi. Gourachandra gi mataw ase afaba nakanda onsinba yanaba hotnabani haina mahakna irami. Masisu oiba yaba phibamni. Matam kharagi mamangda Mapuroibaga Kohima chatpa matamda Quintan bu masanupi ga loinana Manipur da koithoraknaba haijaba mahakna tha khara sangna ngamoidabagi wa hairakpa. Quintan na yamna thuna Mars ki tarik kun mathoi Kristabta 1974 da Manipur da thunglagani lambi thong yum kai semu marol kona khanghalakani haiba telegram ama phangbada makhoisu kari maramgi oramgadage haina Mowan khanke. Gourachandra gi wagi lakpa oiramgadra haina khanai. Maragasida ningthau khubam thadok-tuna khamba yadana chatkiba ningthau asina Bharat Sarkar da mahakpo mahakki mangkhraba singhasanda amuk hanjinhanbiyo haiduna haijaba matamda mangonda handak thokhiba thodokadu Grimutna mateng pangduna Tikendrajitna tanthokpa ngamlakpani haiba oidaba haijinduna political agent pu khulloi haiduna Mrs. Grimutna mahakki lairikta yamna thawai nungaitana iri. Nakal lamaromgi wana mathangi numitta Grimutna pawasi Quintan da khanghalabada Kohimadagi sifai kauthoktuna Gourachandra bu mafam hanjillo hairakpada irang adugi oiriba phibam aduda thambana leipak mara chetpa hengani haina Quintan bu thajahanki hairi. Mawong asomdadi Grimut masana Gourachandra gi misang natte khanbada akaiba leitre. Grimutna tonglaga mahakpo tanthoknaba sinkhibani amasung irang adumak Grimutna thokhallamdrabadi Tikendrajitna aduk laina sanakhiba ngamoi khanbada amasung Kolkata da hairubada henmanba oigani ningde. Mahakpo ningthau khubam hanjinhanbagi wa yaukhidabasu political agent ki mathakta hulluba asinasu oiramba yai. Quintan su mahakna haikhiba wafam tawdaba yadaba oina makha satharaktre. Mahakki apamba su political agent ki apamba siga adum manaki. Manipurgina ningthau khubam thadok-tuna masana ningthau oijararoi haiduna chenkraba ningthau aduda tongduna Grimutna mahakpu amuk hana mafam hanjinnaba tawrakkadra haibasi matam madugi wa oirami. Jobaraj amasung Thangal General na handak Quintan na lakadoriba asigi samin khara phangba yanaba mahakki mapuroibada yamna toina hangle. Maram asigi asengba karisu khangba ngamdrabasu acha thak kuju khulai konungda yamna paisinba hauki. Asum tongnariba marakasida Quintan Manipur da thunglare.
hek thunglabaga darbar numit adumaktada taunaba amasung ningthau machin manau amatta sithadana yaunabagi pau konungda khanghankhre haina irami darbar aduda sathagadoribadi Gourachandrana ningthau oiba Bharat Sarkarna yare takpa amasung darbar hek loibaga Tikendrajit phaba ani asini Tikendrajit phabagi mawong asi Chief Commissioner na leptuna laklabani Manipur da khanaba nate phabagi hukumna Bharat Sarkar gini phabagi maphana Chief Commissioner gini Grimut puna Tikendrajit po masamak na phagadabani haiba thauda asi piki mangonda piriba thauda asi Grimutna khwaidagi pamdaba thaudani maramdi chahi ahum chupna chanaba marup oiduna leiminaraklaba Yuvraj po masamakna phaba mangonda onthokna lumlaba polum ama oiki phaba sigidamak darbar tawgadoriba sangadu changaknaba mamangi thong adu natana thong pumnamak solon silaga thong khuding adugi wangmada amasung residency gi maningda santri matik chana thamki darbar da yawgadoriba Angrez phamnaiba singdasu darbar da sathagadoriba mawong asi Quintanna amattadasu khanghande yaraktraba matamda ta taki khara hana khanghanbadi Grimutani maikai pumnamak menshinduna darbar tawdriba phawba Maharaj amasung manaw singda yawkidanaba Quintanna yamna kanna honaki makutmakna Tikendrajit po phabagi thauda asi phangbada mahakna nungaitaba tawningdaba wakhal ado Grimutna mahakki nupiga lona tanaki mai haibadi ngamdaduna karam tawraga atopa amabu bhanbiyo haisige haibagi tanja thiduna leiki wafam asi mahakna matang chaba matam yengduna Quintanda atopa phamnaiba amana phabada kayamuk yamna akaiba oigadage haina hodokki Quintanna isam samna Yuvraj ka mahakka chanabanina mana phabada Yuvraj na karishu khandaba yai haina khumki makha taningai leitaduna mahakna phaba taduna adumak leiki kumbabada hairambagum mapanda Maharaj amasung manaw ibungo ahumbo kuina ngaihanbagi wa asi Mrs. Grimutna su sengna irami aduga asumna mapanda kuina ngaihalamdrabadi Thaudokasi mawong ama oiramgani haina su mahakna palami mapanda ngairingaigi marakasida ningthauga loinarakpa sifaisingi marakta manungda sangsinkiduna ingkhon sambal yengubasingna tawrammiba silammiba mawong matawda ubada Yuvraj hangatluba matamda darbargidamak ngaiduna leiramba Tikendrajit amasung angau sanana hankibani haina su irami darbarna thinthakibadi Bharat Sarkar gi hukum maitai ronda handokpa loiba ngamdabadagini masida matam changmanbadagi thabak mathang kaiki amasung Tikendrajit ka angau sanaga hankraba matungda darbargi sinba loiraduna darbargidamak Maharaj ka zilang ambaga lengsilakpa ubada Yuvraj yaudravadi darbar tawroi haiduna mahakpu kauba mi thare adudasu nare haiduna Yuvraj laktre mathangi numit tarik kulhumdoida darbar tawgani haina leple yaithoiba numit adudasu koireng amasung angau sana laktre makhoi yaudravadi darbar tawba yaroi haiduna darbar tawdre mathangda Quintanna Grimutpu masamak chattuna Yuvraj ta sarkar gi hukum khanghallu haiduna thare khanghallu gadabadi sarkarna mahakpu phabada arembada bera tawganu mahakpu matam khara Manipur dagi tanthokadabani mahakki lamchatna farabadi madusu kuiroi Yuvraj Tikendrajit hakchang kanna ngamamdabadagi wa singangnaba yadaduna Grimut halakle haina Mrs. Grimutna irami Grimutna Yuvraj kanna narame adubu mahakna ngaiduna leirabada dolaida haptuna puthore I haina tamle Tikendrajit ki phibam ubada wa thoidokpa hairamdana halei matang asida wa mana Yuvraj sanana makkanna hogat kangkhatpa ngamdana
hakchang ngamdaba oirigadra haibasi chingnaba yaba wafam amani. Chief Commissioner masamaksu thajaramgani ningde. Adubo mahaki thajaraba phamnaiba thaduna masamakna thengnarure. Mamitna urakpa mahakna khanglakpa pau tamlare. Aduna nare haibasi Quinton na lawba tare. Masa satuna yenguba ama natraga mahaki thajaba yaba mina haiba thajaba ani sigi manungda ama oigadabane. Hogat kangkhatpa ngamdaba mibu lona namduna phanaba akanba irang ama Quinton na taurure. Lengba khotpa ngamdrabadi mibu phabamak phanglabasu Quinton na karamna pugadage masisu amammane. Naringaida phahaudrabadi phaba ngambagi asa leite aduna phabu pharabadi sige harabasu sijarasano masi khanba ama natraga nai haiba thajadaba ama ani sigi manungda amadi oigani. Tikendrajitpu irai laina phaba yaroi. Sina phaba natana hingna phabagi asa watle aduna Quinton na Manipur thadoktuna hayengmak chatpagi mawong malhallaga launam tawduna phagadabagi hotnaba soidana oigani. Quinton na mana khangjaba launam pumba puthoktuna Tikendrajit phanabagi irang tawduna pairakta phagadabagi hotnarure. Anabadi mafam maduda leramdre. Aduna handaki Jobrajki anaba si ngamba tanaduna Ingresna ningba pangthok haloi haiduna tawge tawba male. Makoina hena singboi ningjaba Jobrajna hena singdokre. Mrs. Grimutki wagi matunginadi akaknaba mayoknabada Ingresna Tikendrajitta machinna thokna karigomba amatta haikide. Hairu haiduna tharaklabasu phibamna haiba yadaduna tokhi. Jobraj phabagi ahingda aronba lan asi tampak yum tamlakpani. Anaba Jobrajna mafam aduda leiramdabani. Jobrajki sangaida makoina nongmai kapsinduna landaruba Mrs. Grimutna nongyai matung pung ahum taba matamdani haina I. Kumbabada nonganba matung pung ama leiringaida sahebna sifai loina duna nongmai kaplare haina iri. Pung ahum taba matamda mangalarti tawi. Aduna pung ama leiraga nongale haibasina pung ahum haibasi chanai haina lawba yai. Jobrajki sangai Angresna ahanba landarakpada makoina makhut chankhi. Angresna tampak yumda changduna Jobrajki sangai adu pumchai chakhaikhi amasung afangba pot khomjinduna lawkhi. Madugi mathakta Sri Vrindavan Chandragi mandir thugaiduna ibungogi hakchangda tholiba sanalupa mani mukta maman yamlaba pot pumnamak sifai thajinduna hukhi. Angres kumba jatina mi dharmada laida thausadaba usittaba phawba utkhi. Mandirna makoigi langi lanban oiduna mathakta nongmai thamduna konung tamna kapsinpham oikhi. Matang asida pukranba takonga Angres phamnaiba amaga siminna khibagi wa kumbabada thengnakhi. Mrs. Grimutki matunginadi Angres phamnaiba sigi maming Brackenberry koi. Phamna lanmigi captain ni. Mahak kudak adumaktada siba natte. Thina soktuna numit chuppa taaduna leiraga lawsilluraba matungda residency da laikannaraga sibani. Asumna mathang lan soknarakpada Maitaina taksilaktuna Angres lepa yadre. Residency romda sensinkre. Numit yungba matung pung mari makhai taba matamdadi thangapa lomdagi achouba nongmai yauna residency da maitaina kapsilakle. Angres ki phibam phasilaktre. Manipur thadoktuna kasaromda senkrasi haina Angres na lepnare. Asumna Angres ki phibamna mafam khangdaba budhi thokpham leirakhtaba matang yorakle. Karina phagadage khanabada palepham khanglaktaduna kasar takhibagi wada lepnaraduna matam masida Gourachandra Maharajta Quinton na kari tauraga makhoigi mathakta nongmai kapa lepkadage amasung Viceroyga pau chanaba yagadage amasung telegraph ki mari semba yagadage haina Sithi iduna masamakna soi tauduna
konungda thaki. Chithi iringai manunga simaktada Colonel Skinna hukum tauraduna lan lepagi Bengal kongki. Makoina kapa toklaba matungda konung lomdagi kaplamba sulepki. Matang asida ekoina khangba yaba wafam kharadi Maharaj amadi Manawi bungo singna lalabani haiduna Angres loisallage haibagi mapukningda khanba ude. Makoina yairakpa pungi matungina jagoi sadaba yadabadagi saba oina ekoina oi. Angres loisallage haina ninglabadi kuigadaba matam natre. Adubu makoina kananingdabana makoina lan lepe haiba hek khangbaga lan adum lepki. Ngakthokdaba yadabagi waraktaba yadabagi tawbani haiba udli. Angresna mabuk paramabadi miyoibagi amasung mamanabagi wakhanda leiramlabadi handaki wathokasi matang asida loisinbasu yaramani. Adubu achawbagi achawramda karamba afaba wakhalna maka phongba ngamgani. Chief Commissioner pikiba chithigi paukhumda Maharajna mahakka unaningi haina marol halakle. Masigi matungda konungdagi chithi amasu thunglare. Mathangi chithi asida Angrespo makhoi khusuglai pumnamak thadoktuna piraklo haina khanghalle. Akonbagi wafam ase makhoi masel yamna munna khanaraga Jobarasta bhab tahannaba ningthina muktang sengdoklakho haibagi mawongda irakhi. Kumbabaga Mrs. Kremutka khenaba amana jagoi sanabagi matangdani. Kumbabada ahing adu saheb singi mamangda sanaruye nongangadaba pung 9 leiringaida halae haina iri. Mrs. Kremutnadi ahing yamna thenglabada jagoi sanaba lakle haiba pau pirabada thengmale mi pumnamak tumnakhre haiduna halankhre asumna hi nakalamana sanarui hai amana sanahan khidre hai. Adunadi jagoi sanaba lakpa simadi achumbo oiba tare. Halae haiba wahi ama sizinaramba sinadi makoina jagoi gidamak chaluraga halakpa phauba khangba konungda yawi tai. Aduga sanaruye haiba sina sanarure haina pau pirambasu tai. Nongangadaba pung ama leiringaida pung 3 taba oirabadi jagoi gi kangbuna halakpa pung 9 taba matam aduaida oigani. Aduna pangtheng thengba matam nate. Jagoi sanaru haina thare chalure sanaratrabasu makhoi gi maral nate. Makhoi di chalure aduna sanarure haina adum tamaba oirambasu yai. Pung 9 da jagoi sanaba loiduna halakpa nganmale sanaramdabasu yai. Angresti ahing athengba phauba jagoi yengduna lainingadaba numit natte nganna pothaduna tumma numitne. Maramdi athengbada lan changadoribani. Jagoi yengningduna haiba natte chalagani haiduna konungbu thajahannaba hotnabani haiba mayek sengna tai. Mrs. Kremutki wahaidana ahing athengbada jagoi mithit lakle takpa residency da karamba phibam chathari bage khangnaba thajilakpa mali haina lawi. Wakhal asimasu khara henmali ningi. Jagoi sanajage hairakpa nate sanabiro yengjage hairakpani. Jagoi gi wanatana atopa anaubu wafam amada lakpa oirabadi chingnaba yai. Ningthauna yathang pikhrabani. Makhoidi soidana laktaba yadrabani. Yamna maru oiriba sarukti chalamdaigi numidangda jagoi yenge haina hairakpa Angres angambagi pau aduni. Jagoi sanaruba sanarudabadi araibani. Khangadaba machakti chalagadaba malhanba mahaki minamba mapau aduni. Surchandra Maharaj ki trethana Kolkata da oibagom Chief Commissioner Quinton hankibagi mafamna Manipurgi sana konung oiramle. Tampak mayum sakhaiduna Sri Vrindavan Chandra da haunadaba lamchat chatpa asonana nupina ha hatpa yum mai thavana mahakna yengjaningba jagoi oiramle.
Maitei Paurauda Piringi Lamlo Haibadu Thokle Tinmana Amada Chatpana Amada Tauduna Lonam Kaya Gilang Puthokuna Maitei Tumat Kadabagi Mr. Quintanna Matang Honarakpa Equina Ure Prithvi Tankhaya Madagi Hena Makogi Leba Queriba Matam Maduda Naitom Chenbagum Palava Angresna Tiklava Manipur Chikna Matom the Panjaba Lepak Masa Sima Lakat Kadabagi Honabada Launam Kokthong Hunjelakpa Kalurabadi Angakpani Manipurna Makogi Makha Ponbalam Mamoeram Lavadi Asuk Yamba Launam Gilang Taklibagi Maram Karino Makogi Makha Ponbaning Tau Amana Makoibu Sittaduna Lan Hoduna Tantok Laga Manipura Launam Mayam Puraktrabasu Taubayaroi Haina Ayak Pawahigi City Taraktuna Lali Ningba Kambu Kauduna Taugadaba Tauragaloire Yadragana Pong Nakulai Paiduna Lak Laga Matik Chai Ningmadandi Tauraga Sursandrabu Amukana Ning Tau Helaga Loishan Bayavane Makha Ponbagi Wapam Lom the Satarabadi Makoina Lalagani Kangduna Mataulal Halaga Atopa Upaina Tavak Pangtoke Laknavanatana Kari Wegeni Sursandra Boding Tau Henge Haiduna Mahaki Michang Weduna Lak Pasunate Kulasandrabo Ning Tau Heloi Haiduna Lak Pasunate Makoida Makoigi Izatta Amasung Bharata Kurau Erabayai Kanbati Kendra Jetpo Lautoke Lakpani Makoina Hadak Manipura Lak Pasi Kanagi Misang Weduna Kanabudandi Pige Lakpano Tikendra Jet Nalalabadi Kulasandra na ning Tau Sulale Ranba Mata Sumtopa Lakpagi Wapam Nate Makoida Jagadabati Balakpane Apik Palebakni Haiduna Usit Tawaidabane Migi Lebakta ning Tau Java Makoina Yaba Yadabagi Wa Karisulate Yaningdraga Mari Kakalagaloire Angre Singasina Manipur Masagi Amasung Manipurgi Makoina Oiriba Pibam Masida Makoi Masamakpo Tamduna Yeng Bagi Wakal Leram Lavadi Maning Makatam Leva Lebaka Sida Lak Laga Lebaka Sigi Maru Riva Mibu Paduna Puraga Makoina Toning Ba Tairak Piduna Awapam the Tahangani Kanbasimak Ikan Kanbangam Loidavani Chip Kamisnana Bengulna Lan Lepla Si Harekpa Jobras na Taravada La Leple La Leple Matunda Lebak na Haire Kameson Saheb na Darbar Tausi Hairavadi Lukramba Lalup Chingba Nahakna Kameson Sahepu Oklu Asumna Bangalo da Chadhanki Haivadi Oiriba Chathare Iba Moong Sigi Makha Karam Chathava Angres na Pami Bage Kananing Labadi Kana Silaw Haiduna Sip Kamisnar Bukauba Lalup Chingba Sibu Thare Konung Lomdagi Jobras na Singba Manawi Bungo Ahum Amasung Lebaki Maruiba Ngam Mathau Pumba Tinduna Leire Sip Kamisnar na Bengul na Makoi Changake Harakpada Changa U Haina Paukum Pire Paukum Sipang Labada Sip Kamisnar na Lieutenant Colonel Skin Mr. Greenwood Mr. Cousins amasung Mr. Simpson ga Bengal Khongba maga Makoi Taruk kasi changlakle Angre Singna Thunglarabada Manawi Bungo Jobras na Chingduna Maitei Angamba Singa Angres ka Darbar Tauduna wa Khanaki Darbarda Sip Commissioner na Haiba wa Taraga Manawi Bungo Jobras na Kumai Saheb na Koibo Maitei Koina Thazaba Leitre Nahanso Pegari Piu Salage Hajanaraga Ahingda Nong Mai Kaptuna Nupi na Hayam na Sire Aibo Hatke Taubani Nakoige Sarkar Side Bisar Chumde Miname Dharma Leite Ngasi Nakoida Taubadi Ning Thau na Chingba Leipak Pona Mag Hatke Taubani
ngamdabadagi tokpani nongpok thangba chingnang khongnangda mai thare nakhoina haiba sidi lan tauge haibani aikhoi thajaba leite Jobraj ki paukhum tare paukhum asida aranba ahenba haijinba amattasu yaude pumnamak makhoi sajatna puthokchaba wafamda makhoida onsinduna haibani makhoina Jobraj ki mangnaba tawbani hatke tawbani haiba karisu henjinba wa yaude leibak ningthau manghange thaurangbani haibada kari lali hainingai le nupi angang hale lan yaudaba khulai paidaba khulakta haijinduna mara leijadraba sing mayum makai thare leipak thugaige ningthau manghange tawbanatana kari tawbani hainingai leiri aduna makhoina taisinarasi phanarasi hairiba matam phangnaba machak ngainaba haijinba masana malabani matam madu phawda Manipurna Angrezda kaiba mata chatri Quintanna Manipurda lakpada matik chaman mamawongda okli darbar taw sikawi tawbide ikaiba piduna mapanda ngaiduna thamme ras yenge hayeng chalagani haire yengnaba sille begari supiu haire pire makhoigi chatphamna konungda oirame ahingda huran bagum huran lanada lona laktuna Jobraj ki sangai da nongmai kapsille nupi angang hale mi gi dharmada laisangda laida chat pahuna da balam chat chatle mathangda leptana konungda nongmai kapsille ngamlaktraba matamda mi gi chaina ayak pa phanglaga lan tokla si haire tokle asi phawda maitaina kariya kaiba mina tabada chumde haiba yaba wafam karamba yauri hojiksu amuk taisinarabani haiduna harau harau taunari horen hayeng atopa amuk tawrakloi haibagi thajaba yaba khudam ningthi nungaina leite aduna Jobraj na hairakliba wa kakningai leitaba achumba masana taba ngaktani Angrezna makhoi lan tawraroi phanarasi haina taksilaklabada Jobraj ka thangal mejargana khumi lan toklage hairabadi Sahib ki nongmaina chingba thang ta pumnamak aikhoi gi siphai chattuna ngamna lohhaluge konungda thamse amatta manghaloi pisar loraga ngamnamak lowjakho Sahib ka loinarakpa pengul su halhan kho Sahib ti konungda leikho nakhoi mangaga aikhoi gi phaminasi aikhoi gi midi chamarom sire wa sitaraga Angrezna khumki aikhoi khusukulai pithoktuna konungda thambadi haunade nakhoina thokpa taw nakalani gi awaya khum khanaduna yengba yai Angrez ka maitaiga khulai thoknariba thodokasi haibadi lanasi maitaina hobanatte la leplasi haibasu maitaina haibanatte phibam charaktraduna khudong thiraduna lan chathaba yabagi mawong oiraktrabada amasung lan toktaba yaraktrabada Angrezna hairakpani thokkiba irang pumba Quintandagi tholakpa ngaktane matam madu phawbada Manipur romdadi lan chathaba ngamdabagi mawong karimata leitre Angrezna toksi haijare aduna lan toktuna lepa si phawbatane aduga lan tokla si hairabadi achummaran ama leptriba phawba kuzukhulai pumnamak konungda thamkhisi amatta manghaloi si haibada ka henba haiba haunadaba amatta yaude khulai ge mayaina Angrezna karamba launam mama thiraga akaiba muk tawrakhigadage chingnafam thoi khulai munge lan ngamle khomage haibanate sizinadana punna thamsi haibani makhoina karisu tawroi haibagi khudam piu haibadani lan ngambana ngamdabada apamba taw haina tawhanba lan gi niyomni Manipurna hojik phawba Angrez ki izat ngakli political agent na so Maharaj Gourachandra mahakida chenselakpada Maharaj ki mina pairakpa khusugulai loina baklausen ke masa ngakna bagidamak
ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯛꯄ ꯊꯣꯛꯂꯕꯁꯨ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯅꯕꯒꯤ ꯃꯆꯥꯛ ꯐꯥꯎꯕ ꯂꯩꯍꯟꯈꯤꯗꯦ꯫ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯇꯧꯒꯨꯝꯅ ꯃꯔꯨꯞ ꯁꯔꯀꯥꯔ ꯑꯃꯕꯨ ꯊꯧꯁꯥꯔꯝꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯔꯝꯂꯕꯗꯤ ꯃꯩꯇꯩꯅ ꯔꯦꯖꯤꯗꯦꯟꯁꯤ ꯇꯥꯅ ꯇꯥꯟꯁꯤꯜꯂꯛꯄ ꯌꯥꯕꯅꯤ꯫ ꯃꯈꯣꯏꯗ ꯊꯣꯛꯂꯔꯕꯇꯗ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯖꯣꯕꯔꯥꯖꯀ ꯖꯦꯅꯔꯦꯜꯒꯅ ꯍꯥꯏꯔꯤꯕ ꯃꯔꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯑꯔꯊ ꯂꯩ꯫ ꯕꯦꯡꯒꯨꯜ ꯈꯣꯡꯕ ꯑꯃ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯑꯀꯥꯏꯕ ꯂꯥꯛꯂꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯄꯥꯎ ꯄꯤꯅꯕꯅꯤ꯫ ꯃꯥꯕꯨ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯇꯧꯒꯦ ꯅꯤꯡꯂꯕꯗꯤ ꯕꯦꯡꯒꯨꯜ ꯈꯣꯡꯕ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯪꯒ꯭ꯔꯦꯖꯁꯤꯡꯕꯨ ꯀꯣꯅꯨꯡꯗ ꯂꯩꯈꯣ, ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯁꯪꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯉꯥꯛꯀꯅꯤ, ꯀꯔꯤꯁꯨ ꯊꯣꯛꯂꯣꯏ, ꯆꯠꯈꯤꯅꯨ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ ꯍꯥꯏꯕꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯃꯔꯥꯡ ꯍꯧꯔꯦ ꯃꯈꯣꯏꯒꯤ ꯁꯥꯎꯕ ꯈꯔ ꯅꯦꯝꯈꯤꯁꯅꯨ ꯇꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯅꯍꯥ ꯌꯥꯎꯅ ꯃꯤ 100 ꯃꯈꯣꯏꯅ ꯍꯥꯠꯄꯒꯤꯗꯃꯛ ꯃꯩꯇꯩꯅ ꯀꯟꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯅ ꯁꯥꯎꯕ ꯈꯔ ꯅꯦꯝꯈꯤꯁꯅꯨ ꯇꯥꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯅꯕ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕ ꯖꯣꯕꯔꯥꯖꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯀ꯭ꯋꯤꯟꯇꯟꯅ ꯇꯥꯛꯈꯤꯗꯦ꯫ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯄ ꯉꯝꯃꯣꯏ, ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯥꯏꯅ ꯑꯪꯒ꯭ꯔꯦꯖꯅ ꯃꯉꯛ ꯀꯟꯕꯒꯤ ꯃꯔꯝ ꯅꯤꯡꯊꯤꯅ ꯂꯩ꯫ ꯈꯨꯠꯂꯥꯏ ꯃꯨꯟꯗꯨꯅ ꯅꯝꯗꯨꯅ ꯂꯧꯈ꯭ꯔꯕꯗꯤ ꯂꯧꯈ꯭ꯔꯦ, ꯑꯗꯨ ꯅꯠꯇꯅ ꯁꯦ ꯂꯥꯟꯊꯣꯛꯄꯗꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯥꯏꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯄꯤꯔꯒ ꯃꯈꯣꯏꯕꯨ ꯉꯝꯕ ꯃꯊꯛ ꯊꯣꯡꯕ ꯀꯥꯡꯕꯨꯅ ꯄꯤꯔꯛꯀꯗꯕ ꯗꯟꯗꯤ ꯃꯨꯟꯅ ꯈꯪꯖꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯄꯥꯡꯒꯜꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯈꯜꯂꯨꯔꯒ ꯌꯦꯛꯅꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯨꯝꯕ ꯄꯤꯛꯂꯕ ꯄꯥꯡꯒꯜꯗ ꯈꯨꯠꯂꯥꯏ ꯁꯤꯟꯅꯊꯣꯛꯄ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯣꯞꯄ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀꯟꯅꯕ ꯍꯣꯠꯅꯕꯁꯨ ꯑꯆꯨꯝꯕ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯈꯨꯗꯛ ꯑꯗꯨꯒꯤ ꯐꯤꯚꯝ ꯈꯜꯂꯒ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯕꯨ ꯂꯩꯕꯥꯛ ꯑꯃꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯕꯨ ꯖꯥꯇꯤ ꯑꯃꯅꯤ ꯅꯤꯡꯁꯤꯡꯂꯝꯂꯒ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯖꯣꯕꯔꯥꯖꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯋꯥ ꯂꯣꯏꯅꯕ ꯄꯪꯀꯥꯏ ꯀꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯒꯤ ꯐꯤꯚꯝ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯛꯀꯗꯒꯦ ꯍꯥꯏꯅ ꯀ꯭ꯋꯤꯟꯇꯟꯅ ꯆꯤꯊꯤ ꯏꯈꯤ꯫ ꯂꯥꯟ ꯂꯦꯞꯂꯁꯤ ꯍꯥꯏꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯨꯟꯅ ꯊꯝꯁꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯅꯠꯇꯦ꯫ ꯂꯥꯟ ꯇꯣꯛꯂꯁꯤ, ꯅꯣꯡꯃꯩ ꯀꯥꯞꯅꯔꯅꯨꯁꯤ ꯍꯥꯏꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯇꯨꯅ ꯄꯨꯟꯅ ꯊꯝꯕꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯀꯔꯤ ꯇꯧꯔꯒ ꯇꯣꯛꯀꯗꯒꯦ ꯍꯥꯏꯕꯗ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯔꯒꯦ, ꯂꯥꯟ ꯇꯣꯛꯂꯁꯤ ꯍꯥꯏꯕꯒꯤ ꯑꯔꯊ ꯑꯃ ꯌꯥꯎꯔꯤ꯫ ꯂꯥꯟ ꯂꯦꯞꯁꯤ ꯍꯥꯏꯔꯛꯇꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯁꯣꯛꯅꯔꯝꯂꯕꯗꯤ ꯑꯃꯔꯣꯝꯗ ꯐꯅ ꯐꯖꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯗꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯦꯞꯁꯤ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯗꯨꯅ ꯃꯩꯇꯩꯅ ꯇꯛꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯝꯗꯨꯅ ꯃꯨꯜꯂꯝꯂꯕꯗꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯝ ꯃꯇꯥꯔꯝꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ, ꯑꯣꯏꯕ ꯌꯥꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯖꯣꯕꯔꯥꯖ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜꯒꯤ ꯋꯥꯗ ꯌꯥꯅꯔꯝꯂꯕꯗꯤ ꯂꯤꯟꯁꯨ ꯁꯤꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯇꯥꯗꯨꯅ ꯑꯃꯒꯤꯁꯨ ꯀꯥꯏꯗꯕ ꯑꯃꯁꯨꯡ ꯍꯥꯏꯅꯅꯤꯡꯕ ꯋꯥ ꯀꯌꯥꯁꯨ ꯃꯇꯨꯡꯗ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯀ꯭ꯋꯤꯟꯇꯟꯅ ꯃꯔꯥꯏꯕꯛ ꯊꯤꯕꯒ ꯃꯅꯤꯄꯨꯔꯅ ꯃꯔꯥꯏꯕꯛ ꯆꯥꯏꯊꯔꯛꯄꯒ ꯃꯇꯝ ꯑꯃꯠꯇꯗ ꯃꯐꯝ ꯑꯃꯠꯇꯗ ꯇꯤꯟꯅꯗꯨꯅ ꯀ꯭ꯋꯤꯟꯇꯟꯁꯨ ꯃꯇꯝ ꯆꯥꯗꯅ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛꯁꯨ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝ ꯑꯁꯤꯗ ꯀ꯭ꯋꯤꯟꯇꯟꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯗꯅ ꯀꯔꯤꯒꯨꯝꯕ ꯍꯜꯂꯝꯂꯕꯗꯤ ꯃꯍꯥꯛꯅ ꯍꯧꯅꯗꯕ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕ, ꯁꯥꯡꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯇꯨꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯑꯪꯒ꯭ꯔꯦꯖ ꯄꯥꯡꯒꯜꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯒꯤ ꯆꯣꯞꯄ ꯅꯪꯍꯟꯕꯒꯤꯗꯃꯛ ꯑꯀꯟꯕ ꯆꯩꯔꯥꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯅ ꯀꯥ ꯍꯦꯟꯕ ꯇꯥꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯒ ꯃꯩꯇꯩꯕꯨ ꯄꯨꯝꯂꯥꯜ ꯂꯥꯜꯍꯟꯈꯤꯕꯅꯤ꯫ ꯀꯨꯝꯕꯥꯕꯒꯤ ꯃꯔꯣꯜ ꯏꯈꯠꯂꯝꯃꯤꯕ ꯃꯩ ꯑꯁꯤ ꯄꯥꯔꯒ ꯑꯪꯒ꯭ꯔꯦꯖ ꯐꯝꯅꯥꯏꯕ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯄ ꯍꯧꯅꯗꯦ, ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯦꯛ ꯍꯥꯏꯕꯒ ꯑꯪꯒ꯭ꯔꯦꯖ 5ꯒ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯑꯗꯨꯒ 6ꯃꯛ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯦ꯫
Nakoina thokpa tau haibaga thangnana Manao Ibungo Jubras Kangabam Major Anina Haye Saheb Manga Pengun Khongbaga Taruk Kutra Mamangda Hale Haina Pankhatlame Ani Sigi Manungda Thokiba Taunakiba Pumnamak Ikatlamdaduna Ani Asi Hekta Thangnabagum Tokibani Awoiba Makti Madunate Kumbabagi Samjinganba Sidagi Arthalauba Waba Yamna Thoi Nakalani Wangang Naraba Matunda Yanadraduna Ingres Singbu Darbar Sangda Thamu Haina Thamlaga Jobra Satkiduna Lan Gidamak Sem Saduna Lairiba Yengway Marakasida Angres Singna Mapanda Tolaktuna Satnabagi Tauruba Amasung Kaya Ustabagi Mong Udluba Matam Maduda Tilliba Sifaina Singba Kambu Amuka Hena Soundingba Pibadagi Kazauna Sauduna Tana Tinduna Mr. Grimwood Pohatki Aduga Simpson Susoki Jobras na Selaktuna Miam Tan Kairaga Hingliba Angres Singbo Darbar Pusinduna Makoy Bungak Senaba Santri Tanami Wangang Nava Hek Loibaga Hatpagi Hukum Piduna Kudak Adumak Tata Hatki Vanate Hatpagi Hukum Asi Jobaraska Tangal General ga Animakna Punna Pibagum Kumbabagi Marol Ure Maramdi Manao Ibungo Jobras Kangabam Major Anina Haye Haina Pankhalamba Sina Animakna Piba Hukumni Haina Lobatare General Tangalna Angres Hanaba Hukum Pibangamde Jobras Nangame Amasung Jobras Nayarabani Haiduna Lemhoriba Kambu Aduba Hatpani Haina Inabagi Marolso Bisargi Matanga Lakigani Aduga Grimwood Hatpagi Matik Sabadandi Togani Haina Jobras na lauthok lambagi wasu lakigani Kumbabasu matam maduda hainabagi mawongda adumak samna ikhatlambani ningi Angres Singbo hatpagi wadi Bisargi matangda kupna nainage Makoina siraga satharak pathodok hana yengkisi Angres Singda ayobida saasi utra mamangda thokraba matungda Maiba pandit Singda sinaduna Hongnabi Pumba Tauki Ayobita Sa Sigidamak Angres da Thohalam Davana Pavani Paduna Tamlava Migumna Lairiba Angres Singda Asiyo was Hazat Maitaina Satkivasi Batik Chai Ningde Angres Kimaram Chatta Nakpiningai Late Kalabaso Lebak Ning Thogi Mawa Yauna Angres Asoba Singda Haibadi Bharat Sarkar Taktuna Batik Chana Tengai Naduna Makata Batabak Sataram Lavade, Maikay Animaki, Kairamoi Ningi Jobras ki Wakalde, Maras Tahangalaga, Makata, Satava Pamani Adubo, Lepak Mia Marakta, Tungi Wakal Yaudava, Pai Pate Kangdava, Tarangava, Mong the Tung, Kivangamba Sing Yauduna, Todoka Si Toknava Laknaki, Natraga, Amana Amagi Pukning Kangbada Bhap, Tanadavadagi, Tabakwina Sataki. Residency da Lehoba, Angres Nupi Nupa, Makoy Lanmi Singna, Mr. Quinton na, Quina Thorak Travada, Makoy Pivam Kari Waikrabage Kangdana, Amasung Makoy Bukange, Maram Kange Haibagi Wakal Yaudana, Matwai Kan Navagida Makchenaki, Masiso, Pangdrava Wakal Gilam Chatni. Nupi Angang, Asokana Yauriba Singna Satkravaso, Kulai Paiba Sipai Sing Laina. Lanmigi Pamnaiba, Angres Residency da Lehoba Singna, Konung the Satkiba Makoy Yasoba Singbo Kanna Wakal Amatta Kandana, Ekoi Hinglaga Loire, Kanduna Chien Kibabo, Pang the Bani, Haidana Kari, Haigani. Kari Tokravage, Haibagi Pau, Tamunaba, Masak Amata Suyao than a Chienki. Makoy de, Quering Jovaras Tagi, Yam Nahena Lalavani. Jovaras the Peak Hibadandi, Makoy the Sumatic Chavo in a Pipam Tokpani. Asum Tongna, Residency mi Pumna Maksien Kraba Matunda, Mafam Madugi Yum, Maitaina May Tadoki, Say Kaining Mamakai, say Kaiki. Asumna, Matwai Manki, Vana Manki, Sienki, Vana Sienaki, Tauraba Matunda, Maitai Tengol Macha Macha, Matik Chai Ning Balu Singbagi Makada, Maikai Mari Makta, Lan Tan Matare. Nong Chup Lomda, Laitan Mezorna. Sifai Chama Puduna Chali,
ꯑꯋꯥꯡꯂꯣꯝꯗ ꯂꯥꯏꯁ꯭ꯔꯕ ꯃꯦꯖꯣꯔꯁꯨ ꯁꯤꯐꯥꯏ ꯆꯥꯝꯃꯒ ꯆꯠꯂꯤ ꯅꯣꯡꯄꯣꯛꯂꯣꯝꯗꯅ ꯌꯦꯡꯈꯣꯏꯕ ꯃꯦꯖꯔꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯪꯒ꯭ꯔꯦꯖ ꯑꯃꯅ ꯁꯤꯐꯥꯏ ꯈꯔꯒ ꯆꯦꯟꯈꯤꯕ ꯇꯥꯟꯕ ꯇꯦꯡꯅꯧꯄꯜ ꯐꯥꯎꯕ ꯆꯠꯂꯤ ꯄꯂꯦꯟꯗ ꯁꯨꯕꯦꯗꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯁꯤꯐꯥꯏ ꯆꯍꯨꯝꯂꯣꯝ ꯊꯅꯥ ꯐꯝꯗꯨꯅ ꯂꯩꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯍꯧꯗꯗꯨꯅ ꯑꯪꯒ꯭ꯔꯦꯖꯁꯤꯡꯅ ꯂꯥꯛꯄ ꯆꯦꯜꯂꯛꯄꯅꯤ ꯈꯟꯈꯤꯗꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯈꯟꯗꯨꯅ ꯂꯩꯕꯗ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯨꯕꯦꯗꯥꯔ ꯑꯁꯥꯡꯕꯒ ꯖꯃꯤꯟꯗꯥꯔ ꯃꯕꯤꯌꯥꯒ ꯂꯣꯏꯅꯅ ꯃꯤ 5 ꯐꯥꯗꯨꯅ ꯄꯨꯈꯤ ꯂꯥꯡꯉꯊꯦꯟꯗꯒꯤꯁꯨ ꯅꯤꯄꯥ ꯌꯥꯡꯈꯩ ꯕꯦꯒꯥꯔꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯈꯥꯔꯣꯝꯗꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤꯒ ꯊꯪꯒꯥꯜꯒ ꯁꯤꯐꯥꯏ ꯆꯥꯝꯃ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯁꯤꯡ ꯇꯥꯟꯅꯩ ꯌꯧꯌꯥꯡꯇꯦꯛ ꯐꯥꯎꯕ ꯌꯧꯔꯨꯔꯒ ꯂꯃꯥꯡꯗꯣꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯖꯣꯕꯔꯥꯖꯁꯨ ꯃꯤ 4ꯒ ꯂꯣꯏꯅꯅ ꯌꯧꯔꯦ ꯂꯝꯕꯤ ꯑꯁꯣꯝꯗ ꯏꯪꯒ꯭ꯔꯦꯖꯀꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛꯅ ꯆꯦꯟꯐꯝ ꯊꯣꯛꯄ ꯃꯥꯏꯀꯩꯅꯤ ꯑꯗꯨꯅ ꯖꯣꯕꯔꯥꯖ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯦ ꯋꯥ ꯇꯥꯟꯅꯔꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯖꯣꯕꯔꯥꯖꯅ ꯄꯤꯔꯝꯕ ꯌꯥꯊꯪꯗꯦ ꯑꯪꯒ꯭ꯔꯦꯖꯅ ꯂꯦꯞꯇꯨꯅ ꯂꯥꯟ ꯊꯦꯡꯅꯒꯦ ꯈꯟꯗꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯊꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯧ ꯅꯠꯇꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯦꯡꯒꯣꯜ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯡꯒꯤ ꯇꯦꯡꯒꯣꯜ ꯊꯥꯗꯨꯅ ꯀꯁꯥꯔ ꯐꯥꯎꯕ ꯇꯥꯟꯊꯣꯛꯈꯣ ꯃꯗꯨꯗ ꯇꯦꯡꯒꯣꯜ ꯌꯥꯝꯗꯦ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯕꯁꯨ ꯊꯨꯅ ꯄꯥꯎ ꯄꯤꯔꯧ ꯃꯇꯤꯛ ꯆꯥꯅ ꯇꯦꯡꯒꯣꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯈꯥꯔꯣꯝꯒꯤ ꯂꯥꯟꯗꯤ ꯂꯩꯇ꯭ꯔꯦ ꯆꯦꯟꯈꯤꯕ ꯀꯥꯡꯕꯨ ꯃꯌꯥꯡ ꯂꯩꯕꯥꯛ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯀꯥꯔꯛꯂꯦ ꯅꯣꯡꯄꯣꯛꯂꯣꯝꯗꯗꯤ ꯂꯥꯟ ꯀꯥꯈꯠꯂꯛꯇꯨꯅ ꯑꯊꯣꯛꯄꯝꯗ ꯇꯦꯡꯒꯣꯜ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯂꯗꯨꯅ ꯁꯦꯅꯥꯄꯇꯤꯅ ꯁꯤꯐꯥꯏ 200ꯒ ꯃꯩꯄꯥꯛ ꯁꯅꯥ ꯋꯥꯡꯈꯩꯔꯥꯛꯄ ꯗꯣꯂꯥꯏꯔꯣꯏ ꯍꯟꯖꯕ ꯍꯧꯖꯧ ꯁꯅꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯁꯨꯡ ꯆꯣꯡꯊꯥꯝ ꯃꯌꯥꯄꯨꯔꯦꯟ ꯃꯦꯖꯔꯒ ꯂꯣꯏꯅꯗꯨꯅ ꯂꯥꯟ ꯁꯥꯟꯈꯤ ꯑꯋꯥꯔꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯛꯈꯠꯂꯛꯏꯕ ꯇꯦꯡꯒꯣꯜ ꯑꯁꯤ ꯀꯦꯞꯇꯦꯟ ꯒ꯭ꯔꯥꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯀꯥꯔꯛꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯒꯅꯤ ꯃꯥꯏꯀꯩ ꯑꯇꯩꯗꯗꯤ ꯑꯃ ꯍꯜꯂꯛꯏ ꯑꯃꯅ ꯑꯃꯨꯛ ꯂꯥꯟꯖꯥꯍꯜꯂꯤ ꯇꯧꯗꯨꯅ ꯍꯣꯠꯅꯕꯗ ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯁꯣꯝꯗꯒꯤ ꯆꯦꯟꯈꯤꯕꯁꯨ ꯀꯥꯔꯛꯄꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯟꯅꯔꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯈꯨꯜꯂꯛ ꯏꯔꯛꯇꯒꯤ ꯐꯥꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯁꯤꯐꯥꯏ 52 ꯍꯥꯗꯣꯛꯇ ꯊꯝꯕ ꯃꯍꯥꯔꯥꯖꯅ ꯊꯥꯗꯣꯛꯄꯤꯈꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 5 ꯄꯤꯕꯤꯈꯤ ꯅꯣꯡꯄꯣꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯃꯩꯇꯩꯗꯒꯤ ꯆꯦꯟꯈꯤꯕ ꯀꯥꯡꯕꯨꯒ ꯕ꯭ꯔꯍꯃꯥꯔꯣꯝꯗ ꯄꯥꯎ ꯑꯁꯤ ꯐꯪꯗꯨꯅ ꯑꯌꯥꯕ ꯃꯈꯩ ꯀꯜꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯀꯥꯡꯕꯨꯒ ꯄꯨꯟꯗꯨꯅ ꯁꯥꯔꯛꯄ ꯇꯦꯡꯒꯣꯜꯅꯤ ꯁꯦꯅꯥꯄꯇꯤꯅ ꯂꯤꯂꯣꯡꯗ ꯉꯥꯛꯇꯨꯅ ꯂꯩꯔꯦ ꯃꯥꯡꯗꯅ ꯑꯔꯣꯡꯊꯣꯡꯗ ꯆꯣꯡꯊꯥꯝ ꯃꯦꯖꯔꯒ ꯂꯥꯟ ꯊꯦꯡꯅꯔꯦ ꯑꯪꯒ꯭ꯔꯦꯖꯅ ꯆꯣꯡꯊꯥꯒꯤ ꯇꯦꯡꯒꯣꯜ ꯇꯛꯊꯣꯔꯛꯂꯦ ꯃꯤ 10ꯃꯨꯛꯁꯨ ꯁꯤꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯈꯔ ꯂꯥꯡꯇꯛꯅꯩ ꯂꯥꯟꯒꯤ ꯐꯤꯕꯝꯅ ꯁꯨꯝꯅ ꯑꯣꯏꯔꯛꯂꯕꯗ ꯁꯦꯅꯥꯄꯇꯤꯅ ꯃꯇꯝ ꯑꯐꯕ ꯌꯦꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯖꯇ꯭ꯔꯥ ꯇꯧꯔꯛꯇꯨꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯇꯦꯡꯒꯣꯜ ꯁꯥꯔꯔꯦ ꯂꯥꯟꯒꯤ ꯏꯔꯥꯡ ꯑꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ ꯃꯩꯁꯅꯥꯝ ꯀꯩꯔꯨꯡꯕꯒ ꯅꯥꯔꯦꯡꯕꯝ ꯂꯥꯂꯨꯞ ꯆꯤꯡꯕꯒ ꯑꯅꯤꯅ ꯊꯧꯕꯥꯜ ꯇꯣꯝꯖꯤꯡꯗ ꯅꯣꯡꯃꯩ ꯑꯆꯧꯕ ꯄꯨꯈꯠꯇꯨꯅ ꯌꯦꯛꯅꯕꯒ ꯀꯥꯞꯅꯔꯦ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯔꯨ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯂꯨꯞ ꯆꯤꯡꯕ ꯕꯦꯡꯒꯨꯜ ꯈꯣꯡꯕ ꯑꯃꯒ ꯄꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯔ ꯁꯣꯛꯏ ꯁꯤꯕꯗꯤ ꯁꯤꯗꯦ ꯁꯅꯈ꯭ꯌꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯀꯩꯊꯦꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯩꯔꯦ ꯂꯥꯟꯅ ꯑꯁꯨꯝꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤꯅ ꯂꯥꯟ ꯉꯥꯛꯂꯤꯕ ꯑꯉꯝ ꯃꯊꯧꯁꯤꯡꯒ ꯈꯟꯅꯗꯨꯅ ꯑꯪꯒ꯭ꯔꯦꯖꯄꯨ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯦꯡꯒꯣꯜꯅ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯃꯩꯇꯩ ꯉꯝꯃꯤ ꯉꯝꯗꯦ ꯈꯪꯗꯅ ꯃꯈꯣꯏꯗꯤ ꯍꯟꯒꯗꯕ ꯅꯠꯇꯦ ꯃꯩꯇꯩꯗꯨꯝ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯈꯨꯝꯃꯩ ꯑꯁꯨꯝ ꯍꯥꯏꯅ ꯑꯊꯣꯛꯄꯝꯒꯤ ꯌꯨꯝ ꯇꯨꯝꯅ ꯃꯩ ꯊꯥꯔꯛꯂꯦ ꯂꯥꯟꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯪꯒ꯭ꯔꯦꯖꯅ ꯇꯛꯁꯟꯕꯁꯨ ꯉꯝꯗ ꯃꯩꯇꯩꯅ ꯇꯛꯊꯣꯛꯄꯁꯨ ꯌꯥꯗ ꯂꯩꯅꯔꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯕꯗ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯇꯣꯝꯖꯤꯡꯒꯤ ꯃꯈꯥꯔꯣꯝꯗ ꯋꯥꯏꯈꯣꯡꯒꯤ ꯏꯪꯈꯣꯜꯗ ꯇꯦꯡꯒꯣꯜ ꯁꯦꯝꯂꯦ ꯑꯪꯒ꯭ꯔꯦꯖꯅ ꯁꯒꯣꯜ ꯁꯦꯝꯒꯤ ꯏꯪꯈꯣꯜꯗ ꯁꯥꯈ꯭ꯔꯦ ꯂꯥꯟꯅ ꯆꯪꯁꯤꯟꯅꯕ ꯌꯥꯗꯅ ꯁꯨꯝ ꯂꯩꯅꯔꯤ ꯂꯥꯟꯖꯥꯕ ꯀꯥꯡꯕꯨꯗꯤ ꯏꯇꯠ ꯇꯠꯇꯅ ꯀꯥꯞꯅꯩ
ꯂꯥꯟꯒꯤ ꯐꯤꯕꯝꯅ ꯃꯨꯛꯅꯗꯨꯅ ꯁꯤꯐꯥꯏ ꯉꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅꯕ ꯑꯁꯤꯗ ꯄꯦꯜꯂꯛꯇꯗꯨꯅ ꯂꯥꯟ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯁꯥꯅ ꯆꯣꯡꯊꯣꯔꯛꯄ ꯃꯩꯇꯩ ꯁꯤꯐꯥꯏ 50 ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯦ. ꯃꯁꯤꯅꯁꯨ ꯑꯪꯒ꯭ꯔꯦꯖ ꯇꯦꯡꯒꯣꯜ ꯊꯨꯒꯥꯏꯕ ꯌꯥꯗ꯭ꯔꯦ. ꯐꯤꯔꯥꯜ ꯍꯥꯏꯗꯨꯅ ꯐꯤꯔꯥꯜꯒꯤ ꯃꯔꯣꯜꯅ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ. ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯦ. ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯕꯥꯕꯨ ꯊꯥꯗꯨꯅ ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯆꯤꯡꯕꯗ ꯃꯈꯣꯏꯕꯨ ꯃꯔꯩꯄꯥꯛꯇ ꯍꯟꯈ꯭ꯔꯣ, ꯑꯁꯣꯝꯒꯤꯁꯨ ꯍꯜꯂꯒꯦ, ꯃꯥꯏꯀꯩ ꯑꯅꯤ ꯑꯁꯤ ꯀꯥꯞꯅꯗꯨꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯍꯜꯂꯣꯏ. ꯑꯪꯒ꯭ꯔꯦꯖꯅ ꯃꯩꯇꯩꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯍꯟꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗ ꯁꯦꯅꯥꯄꯇꯤꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯈꯟꯅꯕꯗ ꯃꯈꯣꯏꯅ ꯍꯜꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯂꯥꯟ ꯆꯪꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤ. ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯟꯅꯔꯒ 16ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 5 ꯇꯥꯕꯗ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯊꯛꯇ ꯃꯩꯇꯩꯅ ꯂꯥꯟ ꯇꯥꯔꯦ. ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯃꯈꯣꯏꯕꯨ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯑꯪꯒ꯭ꯔꯦꯖꯇ ꯁꯣꯛꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯦ. ꯃꯈꯣꯏꯗꯤ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯗꯨꯗ ꯀꯣꯝ ꯇꯧꯔꯗꯨꯅ ꯂꯩꯈꯤꯕꯅ ꯃꯈꯣꯏꯅ ꯀꯥꯞꯄꯛꯄꯗꯗꯤ ꯃꯩꯇꯩꯗ ꯁꯣꯛꯄ, ꯃꯩꯇꯩꯅ ꯀꯥꯞꯄꯗꯅ ꯃꯈꯣꯏꯗ ꯌꯧꯍꯟꯕ ꯌꯥꯗ꯭ꯔꯦ. ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯦꯞꯅꯕꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ. ꯃꯇꯥꯡ ꯑꯁꯤꯒꯤ ꯂꯥꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝ ꯄꯔꯕ ꯇꯥꯕꯗ ꯁꯅꯈ꯭ꯌꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯂꯥꯟ ꯍꯥꯏꯅ ꯇꯥꯕꯗꯨꯅꯤ. ꯅꯣꯡꯃꯩꯒꯤ ꯂꯥꯟꯅ ꯀꯥꯟꯅꯗ꯭ꯔꯕꯗ ꯊꯥꯡꯒꯤ ꯂꯥꯟ ꯆꯪꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯕꯗ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯂꯥꯟ ꯆꯪꯒꯦ ꯆꯣꯡꯊꯣꯔꯛꯂꯦ. ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜꯁꯨ ꯄꯥꯕꯨꯡꯒꯤ ꯊꯧꯒꯜ ꯏꯟꯒꯅꯤ ꯆꯣꯡꯊꯣꯔꯛꯂꯦ. ꯍꯧꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯌꯥꯒꯤ ꯊꯧꯅꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯁꯤ. ꯌꯦꯛꯅꯕꯅ ꯀꯣꯏꯔꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯊꯧꯕ ꯑꯉꯝꯕꯁꯤꯡꯒꯤ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕ ꯄꯥꯝꯕꯣꯝꯒꯤ ꯄꯥꯡꯒꯜ ꯀꯥꯎꯒꯅꯨꯁꯤ. ꯉꯔꯥꯡꯇꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯒꯔꯚꯅꯤꯋꯥꯁꯀꯤ, ꯚꯩꯒꯆꯟꯗ꯭ꯔꯒꯤ, ꯒꯝꯚꯤꯔ ꯁꯤꯡꯒꯤ, ꯅꯔꯁꯤꯡꯍꯒꯤ ꯅꯝꯊꯦꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯅꯥꯒꯤ ꯇꯦꯝꯊꯦꯡ ꯏꯅ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤ ꯈꯨꯗꯤꯡꯗ ꯏꯍꯧꯔꯛꯄꯒꯨꯝ ꯇꯠꯇꯅ ꯆꯦꯜꯂꯤꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯍꯥꯛꯀꯨꯝꯕ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯂꯒ ꯁꯤꯕꯅ ꯆꯣꯞꯄꯗꯒꯤ 100ꯔꯛ ꯍꯦꯟꯅ ꯐꯩ ꯈꯟꯕ ꯃꯄꯥ ꯃꯄꯨꯒꯤ ꯏꯒꯤ ꯃꯃꯜ ꯈꯪꯕ ꯃꯩꯇꯩ ꯑꯊꯧꯕ ꯃꯁꯥꯅ ꯆꯪꯒꯦ ꯆꯣꯡꯊꯣꯛꯅꯔꯛꯂꯦ. ꯈꯨꯁꯨ ꯊꯥꯡꯂꯦꯟ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯣꯡꯁꯥ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯌꯦꯛꯅꯕ ꯑꯪꯒ꯭ꯔꯦꯖ ꯇꯝꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯩꯅ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯂꯥꯟ ꯑꯗꯨꯗ ꯊꯥꯡꯗ ꯍꯩꯕ ꯃꯩꯇꯩꯅ ꯊꯥꯡꯒꯤ ꯀꯗꯝ ꯇꯧꯗꯨꯅ ꯊꯥꯡꯒꯤ ꯈꯣꯡꯐꯝ ꯅꯦꯞꯇꯨꯅ ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯒꯨꯝ ꯑꯐꯪ ꯑꯐꯪꯕ ꯌꯥꯟꯊꯒꯗꯕꯒꯤ ꯄꯥꯏꯁꯤꯟꯈꯤ. ꯃꯇꯤꯛ ꯆꯥꯕ ꯅꯤꯄꯥꯅ ꯂꯥꯟꯖꯤꯡꯈ꯭ꯔꯦ. ꯃꯇꯤꯛ ꯆꯥꯕ ꯅꯤꯄꯥꯁꯤꯡꯅ ꯇꯨꯡꯏꯟꯈ꯭ꯔꯦ. ꯑꯁꯥꯕ ꯃꯩꯇꯣꯟꯗ ꯅꯦꯠꯄꯒꯨꯝ ꯆꯨꯡꯒꯣꯏ ꯊꯥꯗ ꯀꯣꯟꯗꯨꯅ ꯊꯥꯡꯂꯦꯟ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯨꯅ ꯇꯝꯂꯛꯄ ꯊꯥꯡꯒꯤ ꯊꯥꯡꯌꯥꯟꯅ ꯌꯦꯛꯅꯕꯗ ꯄꯤꯒꯗꯕꯒꯤ ꯁꯅꯈ꯭ꯌꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯊꯧꯕꯁꯤꯡꯒ ꯂꯦꯡꯁꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯥꯟ ꯌꯥꯅꯕ ꯍꯧꯈꯤꯗꯨꯅ ꯑꯪꯒ꯭ꯔꯦꯖ 3ꯒ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯍꯛꯊꯦꯡꯅꯈꯤꯗꯨꯅ ꯁꯅꯈ꯭ꯌꯥ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯆꯥꯏꯊꯈ꯭ꯔꯕ ꯃꯇꯝꯗ ꯑꯪꯒ꯭ꯔꯦꯖ 3 ꯑꯗꯨꯒ ꯅꯣꯡꯒꯥꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯥꯟ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯗꯨꯅ ꯇꯦꯡꯒꯣꯜ ꯃꯐꯝ ꯃꯐꯝꯗ ꯍꯟꯖꯤꯟꯅꯈꯤ. ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤ ꯂꯩꯔꯝꯗ꯭ꯔꯦ. ꯃꯈꯥ ꯊꯣꯏꯅ ꯆꯠꯊꯔꯨꯕ ꯇꯧꯗꯅ ꯌꯦꯛꯅꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗ ꯄꯦꯜꯂꯗꯨꯅ ꯁꯦꯅꯥꯄꯇꯤ ꯀꯣꯅꯨꯡꯂꯣꯝꯗ ꯍꯜꯂꯛꯈꯤ. ꯅꯣꯡꯄꯣꯛ ꯅꯠꯇꯕ ꯃꯥꯏꯀꯩ ꯑꯇꯩꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯊꯦꯡꯅꯗ꯭ꯔꯤ. ꯆꯦꯟꯈꯤꯕꯁꯨ ꯊꯦꯡꯅꯗꯦ, ꯀꯥꯁꯨ ꯀꯥꯔꯛꯇ꯭ꯔꯤ. ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯣꯡꯄꯣꯛ ꯑꯁꯣꯝꯗꯗꯤ ꯊꯦꯡꯅꯔꯕ, ꯀꯥꯞꯅꯔꯕ, ꯌꯥꯟꯅꯔꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯌꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯦꯛꯅꯕ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯒꯣꯛ ꯇꯒꯣꯛ ꯍꯪꯒꯠꯂꯛꯄ ꯂꯥꯂꯣꯡ ꯑꯐꯕꯅꯤ ꯍꯥꯏꯅꯤꯡꯗꯦ. ꯂꯥꯟ ꯇꯥꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇ꯭ꯔꯦ, ꯂꯥꯟ ꯎꯅꯔꯨꯕ ꯑꯣꯏꯅ ꯊꯣꯛꯂꯦ. ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤꯅ ꯆꯦꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ. ꯈꯪꯍꯧꯗ꯭ꯔꯁꯅꯨ, ꯆꯦꯟꯈ꯭ꯔꯁꯅꯨ. ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ, ꯀꯗꯥꯏ ꯌꯧꯈ꯭ꯔꯦ,
karamba mafamda thupchinduna kari tawgadabagi laknaribano haibana chingba munna khangnaba hotnafam thoi natrabadi khanghaudana mangda thalamlabadi lan tanba chatpra haibabu lan muttuna tokpa yaribani chenkhiba yeknababu pothafam khanghandana matungda amuk tingkhang oirakpa yadanaba mamu yaithekpham thoi adu natrabanina yeknabana sor honaba matam pire tunggi tanja ngaiduna mapung phanaba sinba matam phangle mapung phaba ngaiba yare amaromda hairagana yeknabaga mayoknaduna inak nakna leiminaraga ahing lona chatkhiba khanghaudabagi mawongna takpadi lana si gyan tana soknaba mande lana haktheng nadringai mamangdadi lanjaba kangbu singdi itat tattana kapnai haina thengnai haktheng naraba maruiba misak sinaraklaba matamdadi lanjaba leikhirabagum taure mingak santri mangkhibagum ure Angresna chenkhiba oiramdaduna ahingda maitai lanmigi mathakta phujillakpa oiramlabadi lan loiraga nungaina tumduna leiba aremba lanmibu hatkhibagi mawong taningaini Angresna wakhala somda khankhidaba maitai gi laibak phabani amuksu yengsi lan gilalong heiba henba Angresna komda leiduna maitaina honaba pumba changba yadrabada thangi landa lepnaduna yaskul lakpana chingba matam chadana kaina khibani akokpada maitaina thengnaningba chekshandabadagi unaningba mafamda unahodre chatkre haiba phawba khanghodre akokpada thengnahorabadi maitai gi nongmai khokap masak khangnaramba yabani maitaina khut chumbagi maramda Mrs. Gremut ki sakhile Thoban gilana sida lakpa Angres lanmi Captain Grant na Manipurgi pau tabada sifai yangkai puduna kakhalakpa lani haina Mrs. Gremut na irami Manipurdagi kaboromda saheb amana chingduna sifai yangkai mukna chenkhiye haina kumbabada iriba siga langthabanda khara lemhoriba sifai puduna Captain Grant na singduna lakpa oigani thaje makhoi kharatana maitai pose amabu irai laina thingduna thamba amasung ngakthokpagi wa natte lan tanboina chatpa sidi mi chama amasung samadagi taba khutpuduna chatpa ngaktani Manipurdagi nongpoklomda chenkhiba kangbu asi tengnopal phawa yenkhoibana tanaroi chenkhiba kangbu asiga unaraga Grant na punsinduna amuk kakhalakpani makhoina Thawal yorakle haiba pau thunglabaga sifai chahum puduna senapatina angamba singa thawalda salai ayamba sarukna senapatiga lilongda pal saduna leihoraga manglanmi thakibaga arong thongda chongtha mejaraga kapnabada makhoina taksillaktuna ningi tengol kakhalaklaga thawal mathakta hairiba lana si thengnabani maiteina lanmi masing panghen henba lingbanate mafam asida maruina nainingba wafamni kumbabadadi saheb ahumga sanakhya school lakpa amasung mazai bungoga siminai haina tharami Angres ki nakalda ibadadi Angres ki lanmi phamnaiba amatta si haibagi wa yaude Angres ka kuina samnaraklaba maitaina nungthil pobopta saheb angobaga sifai amubaga khenaba khangba ngamoi haiba sisu thajaba watpa amani uraga haiduna iba kumbababu pumlan lali haibasu karamna haigani Angres na phongdokhidaba ama maitaina sifai angobabu sahebni haina lauramba ama anisigi manungda ama oiba yai Nongpokki lan satkre haiduna halaklabasu maikei khudingda lan lakpra yengnaba lanjaba kangbu itat tatana thai lan tankre lan chatkre leitre haiduna penthok tuna leiba ngamde haiba simadi
ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯈꯣꯡꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯩꯇꯩꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯂꯥꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯣꯡꯄꯣꯛ ꯂꯥꯟ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯇꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯇꯧꯕ, ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯕ ꯑꯁꯤꯡꯕꯁꯤꯡꯒꯤ ꯃꯇꯧꯅꯤ ꯂꯧꯕ ꯌꯥꯗꯦ꯫ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ, ꯃꯈꯣꯏꯒ ꯀꯟꯅ ꯌꯥꯅꯔꯨꯕ ꯀꯥꯟꯅꯗꯦ ꯈꯟꯕꯒꯨꯝ ꯍꯧꯕꯗꯒꯤ ꯎꯏ꯫ ꯃꯇꯝ ꯈꯔ ꯁꯥꯎꯅꯔꯒ ꯃꯇꯣꯛꯈꯤꯒꯅꯤ, ꯈꯔ ꯊꯦꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏꯈꯤꯒꯅꯤ ꯈꯟꯕ ꯃꯥꯜꯂꯤ꯫ ꯑꯪꯒ꯭ꯔꯦꯖꯄꯨ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀꯨꯝꯕꯥꯕꯗ ꯏꯔꯤꯕ ꯃꯌꯤ ꯑꯁꯤꯅꯁꯨ ꯋꯥꯈꯜ ꯑꯁꯤ ꯎꯠꯂꯤ꯫ ꯂꯝꯇꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯁꯖꯤꯕꯨꯒꯤ ꯍꯧꯔꯛꯄ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯪꯒ꯭ꯔꯦꯖꯀꯤ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯂꯥꯟꯃꯤ ꯌꯥꯝꯅ ꯀꯥꯈꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯔꯥꯖ ꯌꯥꯎꯅ ꯈꯟꯅꯕꯗ ꯒꯣꯔꯥꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯩꯇꯩꯅ ꯈꯟꯕ ꯈꯪꯕ ꯉꯝꯃꯤ꯫ ꯁꯥꯍꯦꯕꯀꯤ ꯂꯥꯟ ꯑꯁꯤ ꯇꯣꯛꯈꯤꯒꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯡꯆꯨꯞ ꯅꯣꯡꯄꯣꯛ ꯑꯋꯥꯡ ꯑꯍꯨꯝꯒꯤ ꯂꯥꯟꯕꯥꯎ ꯊꯨꯡꯂꯔꯦ꯫ ꯂꯩꯕꯥꯛ ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯇꯧꯁꯤꯕꯅꯣ, ꯆꯦꯟꯕꯗꯤ ꯌꯥꯗꯔꯦ꯫ ꯉꯥꯛꯀꯦ ꯍꯥꯏꯕ ꯆꯣꯡꯊꯣꯔꯛꯂꯣ, ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯌꯦꯡꯅ ꯐꯝ ꯍꯥꯞꯀꯦ꯫ ꯂꯣꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔꯗꯪ ꯈꯪꯕꯗꯤ ꯂꯥꯟ ꯄꯀꯜ ꯀꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯝꯕꯒꯨꯝ ꯇꯧꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯑꯪꯒ꯭ꯔꯦꯖꯅ ꯑꯌꯧꯕꯤꯗ ꯁꯥ ꯐꯪꯈꯤꯕ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯟꯕ ꯃꯔꯥꯜꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯈꯔ ꯁꯥꯎꯔꯒ ꯇꯣꯛꯈꯤꯐꯝ ꯊꯣꯛꯏ ꯈꯟꯕ ꯌꯥꯕꯁꯨ ꯂꯩ꯫ ꯒꯣꯔꯥꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯑꯪꯒ꯭ꯔꯦꯖꯀꯤ ꯁꯤꯐꯥꯏ ꯑꯐꯥꯕ ꯊꯥꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯑꯆꯥꯁꯦꯟ ꯐꯥꯎꯕ ꯄꯤꯈꯤ꯫ ꯑꯩꯈꯣꯏ ꯁꯥꯎꯗ꯭ꯔꯦ, ꯅꯈꯣꯏꯁꯨ ꯁꯥꯎꯔꯅꯨ ꯍꯥꯏꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯃꯛ ꯈꯜꯂꯕꯗꯤ ꯁꯃꯨꯗ꯭ꯔꯗ ꯏꯔꯥꯛꯅꯔꯕ ꯃꯤꯅ ꯆꯔꯨ ꯃꯅꯥ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯀꯟꯅꯕ ꯂꯥꯛꯅꯕꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯤꯞ ꯀꯃꯤꯁꯅꯔ ꯃꯥꯒ ꯂꯣꯏꯅꯅ ꯐꯅ ꯆꯥꯎꯔꯕ ꯐꯝꯅꯥꯏꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯈꯨꯊꯦꯡꯅꯕ ꯂꯥꯟ ꯅꯠꯇꯕ ꯃꯑꯣꯡꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯟꯕ ꯂꯤꯁꯤꯡ ꯂꯩꯈ꯭ꯔꯔꯣꯏꯗꯕꯅꯤ, ꯃꯈꯣꯏꯒꯤ ꯑꯀꯥꯏꯕ ꯂꯈꯥ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯀꯟꯕꯅꯤ, ꯃꯩꯇꯩꯅ ꯑꯁꯣꯟꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯕꯒꯤ ꯋꯥꯗꯤ ꯏꯈꯟ ꯈꯜꯂꯔꯣꯏꯗꯕꯅꯤ꯫ ꯆꯤꯞ ꯀꯃꯤꯁꯅꯔ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ, ꯃꯍꯥꯛꯅ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯉꯝꯕ ꯅꯤꯄꯥꯅꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯎꯠꯈ꯭ꯔꯦ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯔꯅꯥꯏꯇꯒꯤ ꯄꯥꯡꯒꯜꯕꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯤꯌꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯃꯣꯏꯅꯗꯤ ꯋꯥꯡ, ꯂꯥꯏꯕꯛꯅꯗꯤ ꯅꯦꯝ ꯇꯥꯒꯗꯧꯔꯤ꯫ ꯃꯔꯨꯗꯤ ꯀꯛꯊꯠꯇꯅ ꯃꯈꯣꯡ ꯁꯣꯝꯂꯒ ꯊꯥꯗꯣꯛꯈꯤꯕ ꯅꯣꯡꯄꯣꯛꯀꯤ ꯂꯥꯟꯃꯤ ꯃꯇꯣꯜ ꯅꯤꯡꯊꯤꯅ ꯆꯣꯡꯗꯨꯅ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯋꯥꯡ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯇꯁꯨ ꯑꯄꯨꯡꯕ ꯃꯁꯥ ꯃꯔꯦꯡ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯅꯣꯡꯄꯣꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯗꯗꯤ ꯃꯩꯇꯩꯅ ꯑꯍꯥꯟꯕ ꯁꯣꯛꯅꯔꯛꯄ ꯂꯥꯟꯒꯤ ꯃꯁꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯃꯊ꯭ꯋꯥꯏ ꯆꯥꯎꯈꯠꯄ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯟꯅ ꯑꯋꯣꯏꯕ ꯑꯣꯏꯔꯛꯂꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯇꯩꯒꯤꯁꯨ ꯑꯋꯣꯏꯕ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯃꯍꯥꯔꯥꯖꯅ ꯂꯥꯟ ꯆꯪꯒꯦ ꯍꯥꯏꯕ ꯆꯣꯡꯊꯣꯔꯛꯂꯣ, ꯃꯇꯤꯛ ꯆꯥꯕ ꯐꯝ ꯍꯥꯞꯀꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯅ ꯑꯉꯥꯏꯕ ꯂꯩꯇꯅ ꯆꯣꯡꯊꯣꯔꯛꯈꯤꯕ꯫ ꯆꯣꯡꯊꯥꯃꯤꯌꯥꯁꯨ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯅꯥꯗꯤ ꯅꯤꯡꯊꯧ ꯁꯦꯝꯕ ꯌꯥꯎꯔꯨꯕꯒꯤꯗꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯌꯥꯎꯕ ꯈꯪꯕ ꯅꯤꯄꯥ ꯅꯠꯇꯦ꯫ ꯑꯆꯦꯡꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯗꯦ꯫
Matam amada ningthaugi yeknabani khallurabasu hojik madudagi hena yeknaba leibakki ningkha tambabu singnaraklabada mahakku manipabu kauthokpa yaramde mahakpu sana mangda kauraduna leibakki phibam khangalaga masana pamba hangki leibakki yeknabadagi henba yeknaba leitraba paunana wa ama ani phawba ngangdana khudak adumaktada lan chatke hangatke mahakasi tarai tarai na khanba yaba mi na lamde mina masak munna khangba masak naiba mini madugi khudam aikhoina irai laina khangba yabade mahakpu mezar hektamak hapkhiba sini awa phamdagi thadokpada ngairiba mibu lanmigi lu chingnabagi-damak mezar happa masana matik chadrabada mahak karamba mino khangdrabada happa phanaluba phibamne Brajavasi Maraibaki thauda makok thongduna langidamak sem sanaba mayumda kumlakle lan namasung langi thabakna mahaki maruoiba punsigi thabakni khallaba pauna lan chatkani khanbana atopa wakhal amasung anauba thauda oina khalamde mayum yauraga nipa amagi nongmagi hongnabi loithoklaga ninggadaba songadaba mabungo solamlaga imung manung haunabi bidai tauraduna aphingba sonthaba khongpham yaudana mahosagi mawong kaidana afaba sor yengduna langidamak mayumdagi aroiba jatra taurakle kananasu khanahuba nate kananasu thajahuba nate Brajavasigi ngasigi khongchatna mayumdagi mahakki aroiba khongchat oikragani mahakki thamoida mahakna cheksinna konjaba mabungotana khangi mahakki aroiba khudakta mahakna pamjaba mawong pigadabagi mabungona ngaiduna leiki Maraibak punungsiba akanba athauba singi mathaubu ngamle thawai phauba piduna maraibak kangane mathau asi pangthokpa ngamdrabasu yaknabada nangan uttuna maraipak chopnabadi selloi mathau asigi pukchel asigi ayoba masak utkadabagi langi sem sanaba sana konung tamlakle sana konung yaurabada langidamak sem saba loiraga pauna Brajavasi Sri Govindagi manakta aroiba paumennaba sangkre mabungobu khurumjaraga akanba paunana athauba Brajavasina mabungogi mamangda akanbatana sakkadaba wasak saklamme handak nanaina chachariba lan asida mai paksharaktuna yaknababu maithiba piduna Manipur kanba ngamlabadi hanjarakhige natrabadi lanphamda nanaigi karisu leitraba thawai imagidamak katchage handakki asina nanai aroiba khongchat oiba tarabadi aroiba oina nanaina khurumjari charonda mafam pibiyo asonbagi pangdabagi wasak natte maithiraga yaknabana usittana Maraibakna Miraibaki yolhingi saina kangduna leiba yengadabagi saruk sibana chamarak phai khanba paunane kuchu thang chetna pairaga yaknaba hana tokhibana lisinglak phai khanba Brajavasi ne mahakkumba akanmana pamjababu ngamme yaknaba ngamduna mai pakpa ngamdre langi sadgada yahiptuna mathangi mapokta mai pakna chatkhiba sitane pauna amasung songthana songthorakpa matam maduda hawam manga halsu mejar hapkhi longjamba subedarna poila hapkhi nongpokki lana sida lanjingba oina chatpana maipak sana wangkhai rakpaga yengkhoiba mejar gani makoina lanmi satret puduna thobalda lan ngakpa chatle paunaga chongthaga mejar anina lanmi chamri puduna chale thobalda thungnarabada wangkhai poilabo ahing nongyaida kakching tamna chatnaba lepnare poilaso lanmi kunthra puduna kakching tamna sankhre mathangda paunana thobaldagi lan changsilamdaida haire
Maza Ibongo ya school lakpana chingba lepak kayambadi Thobanda Tengol Saduna Leibio Isen Songtha Mezer Galoina Duna Nipa Chamri di Palenda Lan Change Top Amadi Pio Paunagi Watabada Maza Ibongo Wankairak Paga Yenkoiba Mezer Gana Topu Ching Tangbana Pu Badi Hona de Haina Pide Adudi Aikhoidi Parabasu Patrabasu Adu Mangaire Asi Haina Mezarani Ahing Adumakta Lan Changki Lan Gipomit Munna Uba Paunana Ning Bakairabasu Ning Hannabadi Taukide Nong Mapok Pamasana Nini Siba Huna de Kangba Paunana Siba Tarabasu Matik Chaba Matangda Matik Chana Siba Karisu Kiramde Aikhoina Wagadabade Maitegi Amasung Manipurgi Aroiba Kini Handaki Top ki wafam asimak kumbabada seng na iri Top pidabagi maramda Tanggal mezarbu mahakna pidabani haina Hoziksu maitay na yam na penadri Saitharol kumbabada Mayek seng na hariba si Laningay laite Top ki wafam asi Nongpok lan gi maruay ba lanmi pay pamdangang na bani Nongpok ki lanmi saruk asigi Lankok sing ba mazay bungo wangkairak paga Yengkoiba Mezargani Top Leribasu Makoigi Makutta Lana Sigida Makta Purakpani Aduna Tangalgi wa Matanga Sida Sangpam Leite Asomna Mezarani Lan Sangsin Kre Wangkai Poila Sumang Tana Sangsin Kre Ningi Tengol na Maruaina Yenkoiba na Puduna Lehore Nong Poklong Iwana Asomna Asomda Satanaringay Asomda Konungda Awang Lomgi Lanbao Laktuna Laisrava Mezer Pavia Tamara Sovedar Amasung Hekru Zamba Poila Humna Lanmi Sanipan Puduna Lan Ngak Pachale Nong Chuplom Dagiso Saheb Tarana Chingduna Lanmi Lisingama Sagon Samu Galoina na Manipur Tamna Kakalak Pagipao Tungaduna Mazay Bungo Sagol Hanjaba Sanangang Maloring Purel Yenkoiba Poila Amasung Longzamba Poila na Maitay Lanmi Lisingama Mayok na Nabasan Kiduna Lai Maton Singtakta Tengol Saduna Leike Konungdana Lebake Angam Matau Puna Maktenduna Leike Maikay Yohum Masidagi Satarak Liva Taudoki Pau Kudak Kudakta Pangnava Sinduna Marol Pumna Maksitadana Kangnava Honaduna Makangay Duna Leinake Masiyana Bagidamak Lamtup Kaklaga Sagol Pau Pitok Pisin Tauduna Lakpa Pausu Takiba Pausu Tindana Basinke Asumna Manipur Koirel Masa Paike Konung Manungdana Ningtemna Ngachen Tumchen Yenke Komna Kandok Payadaba Lan Oiduna Section Bayaba Makai Tungmang Yengduna Maharas na Sinkivani Ningi Prithivi Tangkaya Magi Pangalna Manipur Kuzok Amaga Tengnagadauriba Lane Lanmi Kulai Yawat Palai Trava Angreska Kulai Akaknava Lanmi Akaknava Manipurga Yanagadauribani Pak Chauraba Wale Bakpo Manipur na Itattatana Panare Awana Maitaibo Manipur Mutat Pangam Kide Pak Chauraba so Makoigi so Awale Baktagi Lanmini Masing Yam Labaso Akaknava Mani Haina Loningai Le Angres Kide Madunate Prithivi ki mafam pumnamaktagi puning balanmi masing lai na purak pangamme Saure hairiba awale baktagi so Makoy gilanmi awa masana purak pagum purak pangamme Maitay gidi Manipur ki luraba matam masida Singdagi pawba pangpam thokpa mateng pangbangambagi asa Yam na walame Adugi matakta Akaknaba kulay na maitay gilan sanggadawribani Kulay asina sizinaba yariba matamgi manungda langi are pakhangadabani Maramdi Kulay gi masak loithokraga mathang amuk pangbagi asa leitre Phibam maduna oiraklabada aroibadadi hakchanga konaba thang tadana poloy hoba tare Thanga nongmaiga taga bomga pabadi nunga yarunga kaunabagumbane Pumnamakasi kantharurabadi handakki lan ase Manipur na sokna kiba lan pumnamak tagi kwai digi hena luba
ngambada waba lane hobadagi hona mina atongbada lepkhre landi soknadringaida ningthemna ngachen thumjen hana yenthokpasi soidana maithiragani khanduna amasung yeknaba kibana henduna chenabagi thorangna hana tawduna lan thengnabagi nakalomdadi ikhan khandabagum tawre haiba yai ani konarabade amatuba mahusani tokhragana tokre Maharaj po kiraduna chenbagi wata khanduna leire loba yadaba mawong amasu leire mahakna haikhiba wa ningsingba yai leipak aikhoibu karam tawsibano chenbadi yadare maikai ahumdagi achauba tengol ahumna Manipur umgadabagi maya kaduna konung tamna changselakpada leibaki phibam phatre haiba mipum khudingna thengnare chumnagi tengol nate prithivina nakan nama takhrabasu chingnaba ngamlaba angres amasung angres lanmigi sarukne aduna leibak asida thokpa yaba phibam khandaba yadaba matangne masimasu ningthau ama oibagi mathau leibak macha singbo angamba makhai soktanaba hodabagi saruk amani maithiragani haibagi akibana pumkup kupkraba ningthaura haisi hairabasu mahaki akanba wafamdi chenba yadare haikiba asini mina ngamkhragani lan tokningle haibanate phibamdi phatre adubu chenbadi cheloi angamba araiba pangalna yeknaba thengnagani haibani adum oiraba maktada Maharaj Gourachandragi thabak amasung thawongna langai isai sakpagi wamak natrabasu mahaki thamoida ningba kaibagi ichel amadi uba phangi lakliba khongchatna phalaktrabada khudak aduda thengnaba yanaba tawpham thokpa mathawni ningi Manipurgi leijaba pangal amasung masaki manungda yengba yaba makhai sinduna langidamak sem sare haiba sidi aikhoina yafam thoi phibam asi yauraklaba matang asida aikhoina chanaba pau taningai leiriba mafamdi khongjomdani pauna amasung chongthana palen tana lan khongsalakpani adubo khongjomda tengol sakhi wangkai poilana langathen jingjin tana changkhiduna angres na tengol sariba mafam makoigi phibam tengol gi mapangal khangladuna mahaki tawpham thokpa tawnaba amasung kakching lomda angres na karigumba haijalaklaba sungak nabagi damak thorang tawnaba adomda sathakibani mahakna kakching yaurabada kakching gi mida angres kadai yaurakle tabage hangi kakchingna angres ti mamang singda leire haina takpada ngairingaida ahing amambada kakchingna tariba yumlakta lona kumduna leiramba angres sifaina wangkai gi lanmi mathakta kunsang adu sinba thungna nongmai kapsilakle khanghodana thokpa thodok asi wangkai na chingnarakpa mawong adu natte pauna chongthana lan chatkadabagi lephoriba mafamdi palenni mahakna thungmuriba kakching palen yogadaba mail ahum mari waliba mafamni mahakna angres palen phawa yoram kiroi ningbada laningai leite khanghodana yaknabana chaina pirakpada pukning hanthakiduna gyan mangduna leikhiba wangkhai di natte paunana munna thajabanu pane poila mahaki mi kunthraga angres lanmiga khutheng nana yanare masamak yauna mi kun lana duda tukhi aremana losingba tukhibada lanpham thadokki pairaki losing leiba poila thakatluba yaudana mi khujok adumagana asibaga mayok naduna araiba chaitheng punna piduna mai leidana yanakhi lusingbagi matik chaba mi kunthra adusu lusingbagi khongphamda lengdana lepkhi kudong thiba bu thoksadaba ngamba wangkhai athoba khujok adumagana yeknabaga lakadoriba langi mawong macha khaina taklame adubo sakpinaba sonbinaba yaudana aikhoigi athoba si lanmang thana maitai lanmina khongpham asida yauraklaroi tamlaba mafamda mamagi thodang pangthokpada ahanba yahippham lawkhi angres ka lan soknabada paunana khongjomda maitai gi tengol saba si penade penpham su thokte ningi
Kubam phaba singthakta khulai su lingba mi masing su henba Angres na tengol saraga mi su yamdaba khulai su nopa maitaina akokpa lampakta tengol sabada lan haibagi mawong ni haina kana su loningoi maitaina singthakta tengol saram labade phana ningthina khangba yaram gadabani khanai maitaina tengol saba sigi maramda hainaba wari yamana yankhoiba mezarna paunana singthakta tengol sage haibada ikaiba pikhi su haine maitaina jatra tauraktrengayda Angres ti singthakta sem saduna laikhrabane chingda kakhatuna tengol saruba tarabade landi soknadana ching kawa laklabada maitai tengol tumbatai maramdi paunana lanjingbane mahakna chensi haibadi yaroi mathangna yankhoiba mejar lanpham masida lakte Thaubalda ningi tengol puduna lehobani khongjom tengol di paunana lankok thangakpani khongjomda tengol sabagi maramda yankhoibagi wa amatta yaude yauningai su leite palen tana lakpa paunagi tengol kakching yoba yadaba amasung kanadaba maramna khongjomda tengol sakhi palen yorubagi kanaba su leitre kanadaba tana akaibo iningai ne hele lamphai da satuna palen yokrabasu paunagi tengol ningmang chapkhiduna hena khudong thiba mawong da tagani aduna ningi tengol ga sumari leinararoi yeknabaga thengnaba tarabadi khongjomda tengol saba tabani yeknabana chingthakta leirabasu makoina komna tawba yaroidaba yengduna tengol pairaga yeknaba ngaknaba paunana laknakhi khongjom amasung langathen chingani gi phirep khangba kanana su khongjomda tengol saba peloi yadaba phibamdagi sabani khanglabatada sor hantanabani asumna tarani thoini panba hingda khongjomda thunglaga tarahumdoini panba numitta maitai amasung Angres ki tengol ani mayoknare amana amagi achengba yengduna leinare khulai kapsinbadasu tengol amabu tengol amana thugaiba ngamnadre asumna laibak chang yengnaduna leiraklaba matam masida maitai tengol marakta Punjabi sifaina bamdiar kaptharakle ahumlak kapakpadadi yaude mari raksubada tengolda tai matang asi khongjom parba sakpadadi paunana bomdiar gi mai ahumlak kai haina sai kumbabada haibana yaude hai Angres sifaina kapakpa nongmai achobagi guli gi maina pokhaidringaida lepakta tadriba matamda Mainagi saruk karamna kakpagi haibagi mawongdi kumbabada pumtha tharamde lanpham masida Angres tengol na sizina khiba nongmai achouba Manipur lanmigi su leirame amasung sizinarame mabai Gourachandra kriti Maharaj ki matamdasu asigumba nongmai mari Angres tagi lauki asumna mari raksubo oina tengol mathakta pokhairabada pauna mejar ningi tengol singba wangkai rakpa amasung yengkhoibada yeknabagi maru yaure aikhoigi marudi yoba ngamdre haiduna oireba phibam madu taktuna ningi tengol taksin biraklo top su piraklo haina paw ahumlak thare ningi tengol asoba su thomjelakte top su pirakte asomdana nakal lamatagi maruna yaurabanina nakal lamatana phubagi phibam oiselakle maitai gi thaunana lanjingbagi heisingbana nongmaigi magun manghanba amasung mapangal hanthahanba ngamba honadabana taksil iba yeknabagi tengol thengnaba topki mathau amasung mawong honglakliba Angres ki lanthong ngaknaba ahenba lanmi changlakadabani asigumba ayobi khongpham masida ningi tengol gi lalong kanagi su penpham moide yenkhoibagi aningba amadagi top su piraktre tengol su thaujelaktre Landi aruba phibam yauselakle chingdagi top chau paiba kangbuna maitai tengol phaduna thambagum leiraklaba matang asida tengol ani naksinnarakle Angres ki sagol tongba lanmina maikai ani da saithoktuna maitai tengol koisingadabagi thaurang torakle asigumba phatraba khudam asida pukning hanthanba ngamba paunadi natte yaknabana mangda Manipur gadabagi maya kana sangai Ningdana misangna misang oibagi thaudo utkidre adubu ninghannagadaba brajabasi natte
Mabungo Sri Govinda da wasak lamlabani maraiba kidamak mathwai kat khrabani ngamle yeknaba bu maithi ba piba ngamdre thauda adu pangthok naba laknaba da mathwai kat pa hojikti lanthong sinbagi thauda bagi matam natre khudam mutpagi mahaki megi pukning thogat pagi maraiba tagi henba karisu leite tappa ayobi matam lakle chiraklaba matamda henadum thoba hingat pa paunane asigumba siraba matang asida mahaki tengol mayaida thang satuna koina chatlaga brajavasi na laure leibak masa sa makoi gi maru nadi yaure chenduna sibadi phatte hibai yengkhoi ba manager na pukchel phatta ba ninglaroi aikoi pumna maksu henglaroi mai su olaroi asumna yathang waithang kudum chet na paiduna nongsa la law lawduna yakna batamna tension khre sajibogi tara marini pan ba sagol se numit ki nongalak padagi haktheng na ba lan theng na ba hore nungthil numit chai tharak pa matamda maitei tengol angres ki sagol tong ba lan mi na question khre tengol na apik pa wai bana mangsu yetsu oisu kuina thingduna thamba ngamlatre pauna chongtha mezarani amasung sadara taiso magi mapa songsin na duna yanare yet na pangbana yathang na oi na pangbana oi thang na apang ba thang dhaiba brajavasi na soirakle mahaki thangya na sibo isai da maitai na yendem tharak soibagom ma haina thaki maitai lanmi pumnamak thakka naidana kanada kari thokrabage yengba sangdana magi mangda leiba mapadagi hena ukidre atat palai traba yeknabagi gulida maitai tengol gi mang saruk musilakle kari thoibano kaw khraba brajavasi yeknaba yan ba lep palai khidre oidalai oithangna yetalai yathangna kaklame angak palan gi saithengni guli gi marakta thang gi angak pakumai ni angau walan mi na mang thaduna atat palai tana engres pujalakle hat padaloi bangam bagi wafam moiraktre angres ki sumang gi saruk yamna sokle kulai da suwat pa mising da suyam da maitai tengol angres lanmina ning yauna question khre phibam asi yaurak laba phawada maitai kanana suyana ba toktre adubo asumna mioi basi haiba kauthokna duna soknarak palan numitna chaithakraba matamda hatmanduna hat panggoirak pagi matawgum pauna brajavasi maitai gi manipur atiagi ningkha tambagi aroiba numit kongjom trithamapanda thanglen nani khudum chet na paiduna mamalibak kidamak aroiba yahip tanki brajavasi na yata khibadagi manipur gidamak lepinaba kanalai khidabagum taure paunagi sagon na khiba akanba samri gi manungda songtha mejarga asok kana yauna mi chamarom hingki angak pathaunani akiba lanphamne maitai gi paunagi chaitheng ubada angres tujung da bangam kide mathangda asigumba kaya lairam khigadage khanda bangam khide angres tengol na pauna tubaga lemhoba lanmi khara du tanana ba laknaram dana chingi singthakta chingi mateng launa ba thuna hanjin khibagi maram pauna gi angak pa chaitheng asigi oigani pauna ani mari dang thengnaram labari kunung yobagi asa asomgi angres lanmi gi lairam loi mising amasung khulai manana soknaram labadi amadi khubam manaram labadi angres na pauna dagi listen khigani amasung thawai puduna line han khigani haiba wakal lam bada khara mawai ningi tengol mazai bungo wangkhai rakpaga yenkhoi baga puhoba pauna tu bagi pau phangbaga top kaloina na kunung lom da chenkhat pa sida top yawi yaude haibagi wade kumba bada palamdre hundok lami haibasu yaude aduna purak pham thoi haiduna loina na chenki hairubatane madu puduna chenbada phana khonglo ramgani ningi angres tengol na chingda makhoi gi korda numit taramdai da hanjin khibagi maram leiba male makhoina lanjaba tanaba karimata tawtharamdabagi maram kari oiba yabage yengbada ningdale horiba tengol na phujilaklabadi soktharaba matam aduda makhoi khudong thiba oiningai le akok patam paktana makhoi gi amuk hena khudong thiningai ni
ꯑꯇꯦꯝꯕ ꯃꯐꯝꯗ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯉꯥꯛꯊꯣꯛꯄ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯂꯥꯟ ꯂꯥꯛꯂꯒ ꯑꯃꯨꯛꯁꯨ ꯂꯥꯏꯅ ꯒꯨꯂꯤ ꯑꯃ ꯐꯥꯎꯕ ꯀꯥꯞꯂꯝꯗꯅ ꯅꯤꯡꯒꯤ ꯇꯦꯡꯒꯣꯜꯅ ꯀꯥꯏꯈꯤꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯀꯨꯟꯊ꯭ꯔꯥꯗꯪ ꯊꯥꯔꯛꯇꯨꯅ ꯙꯝꯀꯥ ꯇꯧꯔꯝꯂꯕꯗꯤ ꯅꯤꯡꯒꯤ ꯇꯦꯡꯒꯣꯜ ꯃꯈꯣꯏ ꯃꯁꯦꯜ ꯅꯦꯠꯁꯤꯟꯅꯗꯨꯅ ꯁꯤꯕ ꯅꯥꯕ ꯐꯥꯎꯕ ꯊꯣꯛꯂꯝꯕ ꯌꯥꯏ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯂꯩꯔꯝꯂꯕ ꯃꯩꯇꯩꯒꯤ ꯇꯣꯞꯄꯨ ꯂꯣꯛꯂꯝꯒꯅꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕ ꯈꯨꯗꯤꯡꯅ ꯁꯣꯏꯗꯅ ꯎꯔꯕ ꯑꯃꯁꯨꯡ ꯈꯟꯒꯗꯕ ꯃꯑꯣꯡꯅꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯂꯣꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯅ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯌꯨꯝ ꯃꯆꯥ ꯈꯔꯗ ꯆꯪꯗꯨꯅ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯒ ꯏꯝꯐꯥꯜ ꯄꯥꯡꯂꯛꯈꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯃꯐꯝ ꯈꯔꯗ ꯊꯦꯡꯅꯔꯛꯄꯅ ꯈ꯭ꯔꯤꯁꯇꯥब्ꯗ 1934 ꯏꯪꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 16ꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯌꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯡ ꯇꯨꯔꯦꯜ ꯃꯊꯛꯇ ꯂꯩꯔꯝꯕ ꯊꯣꯡ ꯑꯗꯨ ꯁꯒꯣꯜ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯅ ꯂꯥꯟꯕ ꯌꯥꯗꯕꯗꯒꯤ ꯄꯨꯡ ꯑꯃꯔꯣꯝ ꯆꯪꯅ ꯁꯦꯝꯖꯤꯜꯂꯒ ꯂꯥꯟꯗꯨꯅ ꯊꯧꯕꯥꯜ ꯌꯧꯏ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯏꯝꯐꯥꯜ ꯌꯧꯕ ꯉꯝꯂꯝꯗꯦ ꯃꯊꯪ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 18 ꯁꯖꯤꯕꯨꯒꯤ 19ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯌꯧꯔꯛꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯂꯝ 3ꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯌꯧꯕ ꯑꯃꯁꯨꯡ ꯀꯪꯂꯥ ꯆꯪꯕ ꯍꯥꯟꯈꯤꯕ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯂꯦꯐꯇꯅꯦꯟꯠ ꯔꯣꯅꯤꯛꯀꯤ ꯅꯣꯡꯆꯨꯞ ꯀꯂꯝꯅꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 18ꯀꯤ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 8 ꯇꯥꯕꯗ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯊꯨꯡꯂꯛꯈꯤ ꯑꯃꯁꯨꯡ ꯀꯂꯝ ꯑꯁꯤꯒꯤ ꯁꯤꯐꯥꯏ ꯅꯣꯂꯦꯖꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯆꯪꯈꯤ ꯀꯂꯝ ꯑꯁꯤꯒꯤ ꯃꯊꯪꯗ ꯈꯣꯡꯖꯣꯝꯗꯒꯤ ꯂꯥꯛꯄ ꯇꯨꯃꯨ ꯀꯂꯝ ꯑꯃꯁꯨꯡ ꯀꯣꯍꯤꯃꯥ ꯀꯂꯝ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯊꯨꯡꯂꯗꯨꯅ ꯇꯦꯡꯒꯣꯜ 3ꯒꯤ ꯂꯥꯟꯃꯤ ꯄꯨꯜꯂꯦ ꯃꯩꯇꯩꯒꯤ ꯄꯥꯈꯪꯕ ꯌꯦꯛꯄ ꯑꯉꯧꯕ ꯐꯤꯔꯥꯟ ꯆꯤꯡꯊꯔꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯖꯦꯛ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟ ꯃꯔꯣꯜ 3 ꯊꯥꯈꯤ ꯅꯨꯃꯤꯠ ꯃꯁꯛ ꯎꯈꯤꯗꯦ ꯍꯥꯏꯅ ꯆꯩꯊꯥꯔꯣꯜ ꯄꯨꯝꯕꯥꯕꯗ ꯏꯔꯤ ꯁꯖꯤꯕꯨꯗ ꯂꯩꯆꯤꯟ ꯊꯥꯕꯗꯨꯗ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ ꯀꯁꯥꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯦꯖꯔ ꯃꯦꯛꯁꯋꯦꯜꯁꯨ ꯁꯤꯜꯆꯔ ꯀꯂꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯪꯂꯥ ꯃꯅꯨꯡ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯐꯤꯜꯗ ꯑꯣꯄꯔꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄꯣꯔꯠ ꯅꯝꯕꯔ 375ꯗ ꯄꯜꯂꯤ ꯃꯗꯨꯗꯤ ꯁꯤꯜꯆꯔ ꯑꯃꯁꯨꯡ ꯀꯣꯍꯤꯃꯥꯒꯤ ꯀꯂꯝ ꯑꯅꯤꯃꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯖꯪꯗ ꯄꯣꯠ ꯄꯨꯁꯤꯟꯕꯗ ꯃꯦꯖꯔ ꯃꯦꯛꯁꯋꯦꯜꯅ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯄꯤꯈꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯀꯪꯂꯥ ꯄꯥꯡꯂꯛꯄꯗ ꯃꯩꯇꯩꯅ ꯑꯊꯤꯡꯕ ꯄꯤꯈꯤꯗꯕ ꯑꯃꯁꯨꯡ ꯃꯥꯌꯣꯛꯅꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯒꯤ ꯍꯦꯗ ꯀ꯭ꯂꯥꯔꯛ ꯑꯣꯏꯔꯝꯕ ꯔꯁꯤꯛꯂꯥꯜ ꯀꯨꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀ ꯃꯥꯌꯣꯛꯅꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯌꯥꯝꯅ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯔꯥꯝ ꯇꯣꯝꯕ ꯃꯌꯥꯡꯂꯥꯡꯕꯝ ꯃꯨꯔꯥꯂꯤ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯝꯕꯝ ꯄꯗꯃꯥ ꯑꯍꯨꯝꯃꯛꯄꯨ ꯑꯉꯧꯕ ꯐꯤꯔꯥꯟ ꯑꯃꯃꯝ ꯄꯥꯏꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯍꯨꯝꯃꯛꯇ ꯄꯥꯎ ꯆꯦꯜꯍꯟꯈꯤ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯃꯩꯇꯩꯅ ꯕ꯭ꯔꯤꯇꯤꯁꯀ ꯃꯥꯌꯣꯛꯅꯈꯤꯗꯕ ꯑꯣꯏꯕ ꯇꯥꯏ ꯕ꯭ꯔꯤꯇꯤꯁꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯆꯪꯕꯒ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯆꯈꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯒ꯭ꯔꯦꯃꯨꯠ ꯑꯃꯗꯤ ꯑꯇꯩ ꯏꯪꯔꯦꯖ ꯃꯆꯥꯁꯤꯡꯒꯤ ꯐꯨꯝꯖꯤꯟꯈꯤꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯩꯅꯨꯡꯗꯒꯤ ꯀꯣꯊꯣꯛꯇꯨꯅ ꯑꯥꯔꯃꯤ ꯁꯦꯂꯨꯠꯀ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯔꯨꯛ ꯈꯔ ꯃꯥꯡꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯊꯣꯡ ꯆꯤꯔꯥꯏ ꯊꯣꯡ ꯍꯣꯒꯥꯏꯕꯤ ꯊꯣꯡ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯃꯊꯛꯀꯤ ꯁꯅꯥ ꯃꯄꯥꯛ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯗꯂꯥꯟꯒꯤꯗꯃꯛ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯅ ꯖꯣꯏꯄꯨꯔꯗꯒꯤ ꯄꯨꯔꯛꯄ ꯃꯥꯔꯕꯜ ꯃꯄꯥꯛ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ ꯀꯪꯂꯥ ꯁꯥ ꯑꯅꯤ ꯑꯗꯨꯕꯨꯅ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 30ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯦꯞꯇꯦꯟ ꯑꯦꯂꯦꯟ ꯑꯃꯁꯨꯡ ꯂꯦꯐꯇꯅꯦꯟꯠ ꯀꯥꯁꯀ꯭ꯔꯦꯟꯠ ꯔꯣꯌꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯅꯤꯅ ꯀꯪꯂꯥ ꯁꯥ ꯑꯅꯤꯒꯤ ꯃꯆꯤꯟꯗ ꯗꯥꯏꯅꯥꯃꯥꯏꯠ ꯆꯟꯗꯨꯅ ꯀꯞꯈꯥꯏꯈꯤ ꯁꯥꯠꯈꯤꯕ ꯁꯥꯍꯦꯕꯁꯤꯡꯒꯤ ꯏ ꯇꯩꯁꯤꯟꯈꯤꯕꯒꯤ ꯃꯣꯂꯣꯝꯅꯤ ꯀꯣꯅꯨꯡ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯑꯁꯤ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜ ꯂꯣꯔꯗ ꯂꯥꯎꯟꯁꯗꯥꯎꯟꯅ ꯕ꯭ꯔꯤꯇꯤꯁ ꯌꯨꯅꯥꯏꯇꯦꯗ ꯀꯂꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯕ꯭रिꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯀꯣꯂꯦꯠꯇ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯅꯕ ꯆꯠꯂꯝꯗꯥꯏꯗ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 16ꯗ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯈꯣꯝꯒꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯗꯨꯅ ꯑꯈꯟꯅꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ प्रजासिंग खंगहनखी मदुदी मणिपुर फील्ड फोर्स की लुसिंगबा ऑफिसर जनरल कॉलेटना मणिपुर की प्रजासिंग खंगहली अतई ऑर्डर अमा थोक्त्रिबा फावबा मणिपुर कनागु ममी अमतना नोंगमई अमसुंग खुजुखलाई थांगना चिंगबा थंबा यारोय पुमनमक अदु नोटिस असिगी नुमित 8 नी की मनुंगदा
चीफ पॉलिटिकल ऑफिसर पिखटकदबने ऑर्डर असी थोख्रब मतुंगदा कनागुम्बना थमलंब थोक्लबदे महाकदुबो हात्पा नत्रगा मपानदा थादोखिबा दंडी एदो पीगनी ब्रिटिश सरकार की ऑर्डर कीबदगी मणिपुर की प्रजा सिंगना माना पाइरंब खुलाई सरेंडर तौखी मदुगी ममांगदा खुलाई कयामुक अमसो ब्रिटिश लानमीना कुनुंग चंगलकपदा फंख्रबनी अदुगा खोंगजोम लानफमदगी मैतै लानमी सिंगना पाइरंब खुलाई सिंग अदुसो ब्रिटिशना फंख्रबनी ब्रिटिशना मतम कुइना मणिपुर की असेंग तांजा गायदुना लैरक्पा मंगफाउनरे मणिपुर की शासन ब्रिटिश की खयाता ताख्रे ब्रिटिशना मणिपुर लौसिनख्रे अखोई की पाखंग येकपा अंगौब फिरान चिंथदुना ब्रिटिश की अंगांग जेक फिरान पायहनख्रे अथुब मतमदा हानगी कसार की डिप्यूटी कमिश्नर वरंबा मेजर मैक्सवेल साहेबो मणिपुर की एडमिनिस्ट्रेटिव चीफ पॉलिटिकल ऑफिसर हापले अदुगा ब्रिगेडियर जनरल एच कोलेट पुना मणिपुर फील्ड फोर्स की कमांडर हापले ब्रिटिशना मणिपुर लौसिल्लब मतुंगदा लेबाक असी ब्रिटिश इंडिया की सरुक अमु ओइगद्रा नत्रगा प्रिंसली स्टेट अमु ओइगद्रा हाइबो वाफम ब्रिटिश सरकार की ममांगदा ताखी यामना कुइना खनरब मतुंगदा प्रिंसली स्टेट अमु ओइना ब्रिटिश सरकार की मखादा थंबा हाइना वरेप नखी वरेप असी ख्रिस्ताब्द 1974 की अगस्त की तांग 19 गेजेट ऑफ इंडिया नंबर 1700 द फोंखी मदुगी मतुंगिना मणिपुर ब्रिटिश इंडिया तिलहनखिद्रे राज्य सिंगाकपगी भार गवर्नर जनरल इन काउंसिल न खनबा निंगथौ अमद सिनगनी हाइबो वाफमसु सनत अदुदा पल्ली मदुगी मतुंगिना चोरसान सिंहबु मणिपुर की निंगथौ हापले हाइना गेजेट अदुदा पल्ली पनबयाय मदुदी कनाबु मणिपुर की निंगथौ ओहनगदगे हाइब खनब मतांगदा गंभीर सिंह महाराज की धरा मखैदे ब्रिटिश सरकार की मथक्ता यामना लाले हाइना लौखी अदुना नरसिंहा की धरादगे निंगथौ खनबताय हाइदुना मोइरांगथेम चनुना पोकपा असागी सही निपान खक्त गायरिब चोरजान सिंहबो ब्रिटिश की टॉप 13 सलामी ओक्तुना मणिपुर की निंगथौ हापखी निंगथौ की थौदांग की मतांगदा सनत्ता सुमना पल्ले मदुदी ब्रिटिश गवर्नमेंट ना हिरम कयाद पिरक हुकुम सिंह अदुदी शासन की मरमदा ओइबा याय मणिपुर की मखा पोनबा चिंग की ट्राइब सिंह की मतांगदा ओइबा याय स्टेट की लानमी की मतांगदा ओइबा याय नत्रगा ब्रिटिश सरकार ना खुद थिंगजिनबा पांबा हिरम कया की मतांगदा ओइबा याय ब्रिटिश सरकार ना हाइबा इनबगी थौदौ उल्लिबा मखै अमदी सनत्ता पीरिबा वारोम सिंह टेक्ता कायदना इल्लिबा मखै ब्रिटिश सरकार ना निंगथौ की ngaklo पीगनी अमसुंग सहजोग पीगनी निंगथौ खुबम करमना सिनगदगे हाइबगी मतांगदसु सनत्ता सुमना पीरी मदुदी निंगथौ की मचानुपा अहलना मपागी सत्ता अधिकार ओइना निंगथौ ओइनबगी हकले निंगथौ फम काब खुदिंगमक्ता गवर्नमेंट ऑफ इंडिया की अयाबा यावगदबनी